ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯂꯩꯍꯥꯎ ꯃꯈꯣꯡ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯔꯤꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯗꯨꯝꯅ ꯄꯤꯌꯥꯏꯅꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯊꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯤꯌꯥꯏꯅꯨ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯑꯃꯨꯛꯇ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ꯫ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯣ ꯄꯤꯌꯥꯏꯅꯨꯅ ꯇꯥꯔꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯄꯤꯌꯥꯏꯅꯨ ꯃꯁꯥꯗꯣ ꯇꯨ ꯈꯤꯌꯥꯎ ꯆꯨꯡꯉꯤ꯫ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜꯕꯨ ꯑꯣꯏꯔꯤꯒꯕ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯁꯥ ꯃꯇꯣꯝꯇ ꯃꯤꯄꯥꯏꯕ ꯐꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯃꯤ ꯑꯃꯅ ꯀꯧꯔꯕꯅꯤꯅ ꯃꯍꯥꯛ ꯀꯅꯥꯅꯣ, ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯖꯤꯟꯄꯥꯜ ꯋꯥꯡꯃꯗꯒꯤ ꯂꯦꯞꯇꯨꯅ ꯀꯧꯔꯛꯈꯤꯕ ꯅꯨꯄꯤ ꯑꯗꯣ ꯀꯔꯤ ꯑꯃꯠꯇ ꯀꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯄꯤꯌꯥꯏꯅꯨ ꯃꯉꯣꯟꯗ ꯂꯛꯅꯔꯤꯕꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯆꯥꯛ ꯊꯣꯡꯕꯗꯣ ꯑꯗꯨꯃꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯃꯥꯡꯒꯣꯜꯗꯅ ꯂꯥꯛꯂꯤꯕ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯂꯦꯝꯕ ꯑꯃꯗꯤ ꯂꯩꯁꯅꯥ ꯃꯃꯥ ꯃꯆꯥꯗ ꯍꯪꯉꯤ꯫ ꯂꯥꯛꯂꯤꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜ ꯑꯃꯅ, ꯍꯥꯏ ꯉꯥꯏꯈꯣ, ꯅꯈꯣꯏꯅ ꯏꯕꯦꯝꯃ ꯂꯦꯝꯕꯤꯁꯅꯥꯕꯨ ꯃꯇꯧ ꯀꯔꯝꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯍꯟꯈꯤꯕꯅꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ꯫ ꯅꯈꯣꯏꯅ ꯑꯉꯥꯡ ꯑꯗꯨ ꯄꯨꯈꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣই ꯃꯤꯉꯣꯟꯗꯒꯤ ꯇꯥꯔꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯅ ꯍꯧꯔꯛꯇꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯕꯗꯤ ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯅ ꯗꯥꯏꯇ ꯄꯨꯒꯗꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯕꯅ, ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝ ꯑꯃꯨꯛꯀ ꯇꯞꯊꯕꯤꯌꯨ꯫ ꯏꯕꯦꯝꯃ ꯂꯦꯝꯕꯤꯁꯅꯥꯗꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣ ꯂꯣꯌꯥꯅ ꯃꯥꯒ ꯈꯪꯅꯖꯕ ꯅꯨꯄꯥ ꯑꯃꯒ ꯆꯠꯃꯤꯟꯅꯈꯤ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯇꯝꯃꯤ꯫ ꯄꯨꯂꯤꯁꯇꯁꯨ ꯃꯗꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯕꯅꯤꯗ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯗ ꯃꯍꯥꯛꯅ ꯂꯩꯈꯤꯗ꯭ꯔꯤꯕꯗꯣ, ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯈ꯭ꯔꯤꯕ ꯃꯤ ꯑꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯅꯥꯝꯇꯅ ꯈꯪꯗ꯭ꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕꯒꯤ ꯃꯔꯝꯁꯨ ꯉꯁꯤ ꯐꯥꯎꯕ ꯈꯪꯗ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯂꯩꯀꯥꯏ ꯑꯁꯤꯒ ꯃꯥꯟꯅꯔꯒ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯔꯥꯟ ꯁꯤꯔꯛꯂꯤ꯫ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯂꯩꯀꯥꯏ ꯃꯁꯦꯟ ꯎꯪꯈꯠꯅꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯅꯈꯣꯏꯗ ꯑꯣꯏꯅ ꯇꯥꯏꯅꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯁꯦꯡꯕꯁꯤꯡꯗꯣ ꯁꯦꯡꯅ ꯍꯥꯏꯗꯣꯛꯍꯧꯕꯅ ꯐꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯂꯣꯠꯁꯤꯟꯗꯨꯅ ꯋꯥꯐꯝ ꯑꯗꯨ ꯊꯩꯗꯣꯛꯅꯅꯕ ꯍꯣꯠꯅꯔꯝꯂꯕꯗꯤ ꯅꯈꯣꯏ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯕꯗꯤ ꯂꯥꯏꯔꯗꯅ ꯅꯌꯨꯝ ꯅꯀꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯁꯤꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯕꯅ, ꯃꯌꯥꯝ, ꯃꯁꯤꯗ ꯃꯌꯥꯝꯅ ꯊꯣꯏꯅ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯂꯥꯟꯅ ꯂꯧꯐꯝ ꯊꯣꯛꯇꯦ꯫ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡꯅ ꯇꯧꯔꯛꯂꯕꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯅ ꯑꯗꯨꯃꯛ ꯊꯦꯡꯅꯖꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯂꯩꯀꯥꯏꯒꯤ ꯊꯣꯏꯗꯣꯛꯅ ꯃꯊꯧ ꯇꯥꯗꯕ꯭ꯔꯥꯅ ꯈꯜꯂꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯌꯥꯝꯅ ꯑꯣꯟꯁꯤꯜꯂꯛꯂꯕꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒ ꯉꯥꯡꯅꯧ, ꯂꯩꯀꯥꯏ ꯑꯁꯤꯗꯤ ꯁꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯑꯗꯨꯃꯛ ꯈꯨꯝꯕꯤꯌꯨ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯇꯧꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯑꯗꯨꯝ ꯉꯥꯛꯆꯒꯦ꯫ ꯃꯁꯤꯗ ꯋꯥ ꯆꯥꯎꯊꯣꯛꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯅꯧꯅ ꯂꯥꯛꯏꯕ ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯇꯥꯔꯒ ꯋꯥꯐꯝ ꯑꯗꯣ ꯀꯔꯤꯅ ꯍꯥꯏꯅ ꯈꯟꯗꯧꯔꯤꯒꯦ? ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯅꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯍꯜ ꯑꯃꯅ, ꯐꯔꯦ ꯊꯣꯏꯕ, ꯅꯪꯅꯁꯨ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯍꯟꯈ꯭ꯔꯒꯦ꯫ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯈꯣꯏꯅ ꯂꯥꯜꯂꯝꯂꯕꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯠꯇꯅ ꯅꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯣꯏꯀꯣ꯫ ꯐꯔꯦ, ꯅꯪꯒ ꯀꯟꯕ ꯅꯣꯏꯗꯤ ꯂꯩꯍꯧꯔꯣ꯫ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤꯗ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯈꯔꯗꯤ ꯂꯦꯝꯕ ꯑꯃꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯂꯩꯁꯅꯥꯅ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯦ꯫ ꯑꯗꯨꯕꯨ ꯁꯥꯈꯤ ꯁꯥꯕꯟ ꯂꯩꯇꯕꯅ ꯑꯩꯈꯣꯏꯁꯨ ꯋꯥ ꯑꯁꯦ ꯇꯨꯃꯤꯟꯅ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯐꯔꯦ, ꯃꯌꯥꯝ ꯍꯜꯂꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯍꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯂꯩꯁꯅꯥ ꯑꯃꯗꯤ ꯂꯦꯝꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯊꯕꯛ ꯑꯁꯦ ꯅꯈꯣꯏꯅ ꯁꯣꯏꯔꯨꯕꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯩꯔꯤ꯫ ꯅꯥꯀꯜ ꯑꯃꯂꯣꯝꯗꯅ ꯂꯦꯝꯕ ꯆꯥꯛꯈꯨꯝꯂꯣꯝꯗ ꯏꯁꯤꯡ ꯈꯔ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯅ ꯆꯥꯛꯈꯨꯝ ꯆꯪꯂꯛꯄꯗꯗꯤ ꯄꯤꯌꯥꯏꯅꯨꯗꯣ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯂꯦꯝꯕꯅ, ꯄꯤꯌꯥꯏꯅꯨ, ꯀꯩꯗꯧꯔꯒꯦꯁꯦ? ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯋꯥꯈꯜ ꯇꯥꯔꯕꯣ? ꯑꯁꯨꯝꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯄꯤꯌꯥꯏꯅꯨꯕꯨ ꯀꯧꯗꯨꯅ ꯃꯁꯥ ꯀꯣꯟꯈꯠꯇꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯝꯅ ꯂꯦꯝꯕꯅ ꯆꯥꯛꯈꯨꯝꯗ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯕ ꯑꯃꯗꯤ ꯂꯩꯁꯅꯥꯁꯨ ꯆꯥꯛꯈꯨꯝꯗ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, ꯀꯩꯗꯧꯔꯦ? ꯏꯃꯧ ꯀꯩꯗꯧꯔꯒꯦ? ꯑꯗꯨꯝꯅ ꯍꯥꯏꯗꯨꯅ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯗꯣ ꯀꯨꯆꯨ ꯀꯨꯃꯦꯟ ꯊꯣꯛꯇꯅ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯊꯣꯏꯕꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯀꯔꯤꯁꯨ ꯈꯪꯒꯗ꯭ꯔꯕ ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯅ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯥꯡꯉꯨ ꯊꯛꯇ ꯃꯄꯨꯟꯁꯤ ꯂꯣꯝꯂꯒꯗ꯭ꯔꯥ ꯈꯟꯗꯨꯅ
ꯃꯊꯃꯣꯏꯗ ꯋꯥꯖꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯅ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯗꯣ ꯒ꯭ꯂꯥꯁ ꯑꯃꯅ ꯀꯟꯗꯨꯅ ꯄꯨꯔꯛꯂꯒ ꯄꯤꯌꯥꯏꯅꯨꯒꯤ ꯃꯔꯥꯏꯕꯛꯇ ꯊꯥꯗꯨꯅ ꯋꯥꯈꯜ ꯂꯥꯛꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯝꯅ ꯃꯌꯥꯝ ꯆꯪꯗꯅ ꯍꯣꯠꯅꯕꯗꯒꯤꯗꯤ ꯄꯤꯌꯥꯏꯅꯨꯗꯣ ꯋꯥꯈꯜ ꯈꯔ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯅ ꯁꯦ ꯋꯥꯈꯜ ꯇꯥꯔꯕꯣ ꯍꯥ ꯀꯩꯅꯣꯅ ꯅꯨꯃꯤꯠꯇꯨꯕꯨ ꯎꯔꯨ ꯎꯔꯨ ꯌꯦꯡꯉꯤꯗꯨꯕꯣ ꯀꯅꯥꯝ ꯂꯩꯇꯦ ꯑꯩꯅꯦ ꯏꯃꯥꯅꯦ ꯄꯥꯕꯨꯡꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝꯅꯤ ꯂꯩꯔꯤꯁꯦ ꯀꯩꯗꯧꯔꯦ ꯍꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯅꯪꯒꯤꯁꯤꯕꯨ ꯁꯨꯃꯥꯏꯅ ꯍꯦꯛ ꯋꯥꯟꯊꯕ ꯇꯧꯕ꯭ꯔꯣ ꯃꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯇꯥꯃꯣ ꯑꯩ ꯀꯩꯝꯇ ꯈꯪꯍꯧꯗ꯭ꯔꯦ ꯉꯁꯥꯏ ꯑꯩꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯅꯤꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯛꯏ ꯑꯗꯨꯗ ꯑꯩꯅ ꯑꯍꯥꯟꯕꯗꯗꯤ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯨꯕꯅꯤ ꯁꯨꯝ ꯀꯧꯔꯛꯄꯗꯨꯗꯗꯤ ꯑꯩꯁꯨ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯂꯒ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯆꯦꯞꯊꯔꯒ ꯌꯦꯡꯂꯨꯕꯅꯦ ꯑꯗꯨꯒ ꯑꯩꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯄꯗꯗꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯋꯥꯡꯖꯤꯡ ꯋꯥꯡꯕ ꯑꯃ ꯃꯁꯝ ꯑꯗꯨꯅ ꯃꯃꯥꯏꯗ ꯊꯥꯗꯔꯒ ꯃꯨꯁꯤꯟꯕꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤꯕꯅꯤ ꯃꯗꯨ ꯎꯕꯗꯒꯤꯗꯤ ꯑꯩ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯕꯅ ꯐꯔꯦ ꯀꯔꯤꯁꯨ ꯈꯜꯂꯨꯔꯒꯅꯨ ꯏꯃꯧꯁꯤꯗꯤꯀꯣ ꯍꯌꯦꯡ ꯑꯃꯥꯏꯕ ꯂꯥꯛꯂꯒ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯂꯔꯒ ꯐꯔꯅꯤꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗ ꯌꯨꯝ ꯑꯁꯤꯗ ꯂꯥꯏ ꯐꯠꯇꯕ ꯈꯔ ꯂꯩꯔꯦ ꯃꯤꯒꯤ ꯄꯣꯠꯁꯦꯝ ꯂꯩꯔꯦ ꯍꯥꯏꯔꯛꯏꯅꯦ ꯍꯥꯏ ꯑꯗꯨꯅꯅꯦ ꯅꯈꯣꯏꯅ ꯑꯗꯣꯝꯇ ꯂꯩꯔꯅꯨ ꯐꯔꯦ ꯍꯥꯏ ꯇꯥꯔꯤꯕ꯭ꯔꯥ ꯃꯃꯥ ꯅꯃꯧ ꯅꯨꯄꯤꯒ ꯆꯥꯛ ꯑꯗꯣ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯗꯣ ꯄꯔꯞ ꯊꯣꯛꯈ꯭ꯔꯤ ꯑꯗꯨꯒ ꯂꯦꯝꯕꯁꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯄꯤꯌꯥꯏꯅꯨ ꯑꯃꯗꯤ ꯂꯩꯁꯅꯥ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯗꯨꯅ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯗꯅꯤ ꯄꯤꯌꯥꯏꯅꯨ ꯇꯨꯝꯊꯕ ꯑꯃꯠꯇ ꯌꯥꯗꯦ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯆꯤꯡꯅꯕ ꯄꯥꯈꯠꯄ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃ ꯃꯪꯗꯨꯅ ꯈꯟꯕ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯂꯦꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯕ꯭ꯔꯣ ꯃꯈꯣꯏꯕ ꯇꯥꯕ꯭ꯔꯣꯕ ꯃꯗꯨꯗ ꯂꯦꯝꯕꯅ ꯀꯩꯗꯧꯔꯦ ꯍꯥ ꯀꯔꯤ ꯑꯃꯨꯛ ꯎꯔꯒꯦ ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕꯁꯦ ꯃꯤꯒꯤ ꯄꯣꯠꯁꯦꯝꯗꯤ ꯃꯥꯟꯗꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯤ ꯌꯨꯝ ꯑꯁꯤꯗ ꯅꯍꯥꯟꯋꯥꯏ ꯅꯨꯄꯤ ꯑꯃꯒ ꯁꯤꯈꯤꯕ ꯂꯩꯕ꯭ꯔꯣ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯂꯦꯝꯕ ꯃꯁꯥ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯈꯨꯝꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦ ꯃꯁꯥ ꯑꯗꯣ ꯂꯀꯛ ꯇꯧꯅ ꯍꯥ ꯁꯤꯒꯤꯗꯦꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯖꯤꯜꯂꯛꯏꯅꯣ ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ ꯑꯩꯉꯣꯟꯗ ꯁꯨꯝ ꯆꯤꯡꯅꯕ ꯑꯩꯉꯣꯟꯗ ꯍꯦꯛ ꯇꯥꯔꯤꯕ ꯑꯃꯗꯤ ꯎꯔꯤꯕꯁꯦ ꯅꯨꯄꯤꯒꯤ ꯁꯛꯇꯝꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯋꯥꯏꯒꯨꯝꯕ ꯃꯥꯜꯂꯤ ꯑꯦꯔꯥ ꯃꯤꯅ ꯄꯣꯠꯁꯦꯝ ꯊꯥꯖꯤꯜꯂꯛꯄꯅꯦꯅ ꯃꯥꯏꯕꯅ ꯍꯥꯏꯗꯨꯗꯤ ꯌꯥꯔꯁꯦ ꯑꯗꯨꯗꯅ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯀꯃꯥꯏ ꯈꯟꯖꯤꯜꯂꯣꯏꯗꯣꯏꯅꯣ ꯑꯩꯉꯣꯟꯗꯗ ꯁꯨꯝ ꯇꯧꯏ ꯂꯥꯏꯁꯤꯁꯨꯕ ꯑꯉꯛꯄꯅꯤ ꯑꯣ ꯑꯗꯨ ꯅꯪꯅ ꯈꯔ ꯀꯤꯒꯟꯕꯗꯨꯗꯅꯦ ꯑꯗꯨ ꯂꯛꯅꯔꯤ ꯑꯣꯏꯔꯝꯒꯅꯤ ꯐꯔꯁꯦ ꯇꯨꯝꯅꯕ ꯇꯧꯔꯣ ꯑꯗꯨꯅ ꯂꯦꯝꯕꯅ ꯊꯋꯥꯏ ꯁꯥꯗꯅ ꯇꯨꯝꯈꯤꯕꯗꯨꯗ ꯄꯤꯌꯥꯏꯅꯨ ꯃꯈꯥ ꯇꯥꯅ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯤ ꯃꯍꯥꯛ ꯇꯨꯝꯊꯕ ꯌꯥꯗꯗꯨꯅ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯂꯦꯝꯕꯅ ꯇꯨꯝꯊꯔꯣꯃꯤ ꯅꯪꯕꯣ ꯑꯁ ꯅꯪꯁꯤꯗꯤ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯩꯌꯦ ꯇꯨꯝꯃꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝꯅ ꯂꯦꯝꯕꯅ ꯒꯤꯔꯤ ꯇꯛꯁꯜꯂꯛꯄꯗꯒꯤꯗꯤ ꯄꯤꯌꯥꯏꯅꯨꯁꯨ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯍꯤꯞꯈ꯭ꯔꯤ ꯃꯇꯝ ꯑꯗꯣ ꯑꯁꯨꯝ ꯊꯦꯡꯖꯤꯟꯈ꯭ꯔꯤ ꯄꯤꯌꯥꯏꯅꯨꯁꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔꯤ ꯂꯦꯝꯕꯁꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯄꯤꯌꯥꯏꯅꯨꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃꯒꯤ ꯁꯕꯥꯟꯗ ꯃꯨꯁꯤꯟ ꯃꯨꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯄꯤꯌꯥꯏꯅꯨ ꯇꯨꯝꯂꯤꯕꯅꯤ ꯀꯔꯤ ꯑꯃꯠꯇ ꯎꯕ ꯅꯠꯇꯦ ꯃꯁꯤꯗꯒꯤꯗꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯃꯨꯁꯤꯟ ꯃꯨꯔꯕ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯊꯋꯥꯏ ꯑꯗꯨꯅ ꯄꯤꯌꯥꯏꯅꯨꯒꯤ ꯃꯃꯥꯏꯗ ꯇꯞꯅ ꯅꯥꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯗꯣ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯏꯪ ꯂꯥꯎꯕ ꯄꯣꯠꯁꯛ ꯑꯃꯅ ꯅꯥꯜꯂꯛꯄ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯉꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯅ ꯃꯃꯥꯏꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇꯗꯤ ꯇꯧꯔꯝꯗ꯭ꯔꯤ ꯄꯤꯌꯥꯏꯅꯨ ꯃꯃꯪꯂꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯤꯞꯊꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥꯗ ꯉꯍꯥꯟꯋꯥꯏ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯁꯨꯠ ꯀꯞꯂꯒ ꯃꯨꯔꯨꯡ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯗꯣ ꯄꯤꯌꯥꯏꯅꯨ ꯇꯥꯕ ꯍꯧꯔꯛꯂꯤ ꯉꯁꯤꯗꯤ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯇ꯭ꯔꯤ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯗꯨꯅ ꯀꯞꯂꯤꯕ ꯅꯨꯄꯤ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯨꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯛꯂꯕꯗꯤ
ꯀꯔꯤ ꯊꯣꯛꯂꯒꯕ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯊꯃꯣꯏꯗ ꯃꯤꯄꯥꯏꯕꯁꯨ ꯐꯥꯎꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯀꯞꯂꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯂꯦꯝꯕꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯄꯤꯌꯥꯏꯅꯨꯗ ꯃꯍꯥꯛꯁꯨ ꯇꯨꯝꯊꯔꯒꯦ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯍꯤꯞꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯕ ꯃꯥꯜꯂꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯂꯦꯝꯕꯗꯣ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯔꯤ ꯄꯤꯌꯥꯏꯅꯨꯗꯤ ꯃꯁꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛ ꯂꯩꯁꯅꯥꯅ ꯍꯥꯏ ꯀꯩꯗꯧꯔꯒꯦꯅꯦ ꯏꯃꯧꯗꯨꯕꯣ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤꯁꯤꯕꯣ ꯃꯗꯨꯗ ꯂꯦꯝꯕꯅ ꯏꯃꯥ ꯃꯁꯥ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯃꯁꯥꯗꯣ ꯈꯤꯔꯨꯝ ꯂꯥꯎꯋꯦ ꯍꯥꯏꯍꯧꯕꯅꯤ ꯑꯣ ꯐꯔꯦ ꯇꯨꯝꯖꯁꯅꯨ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯂꯩꯁꯅꯥꯗꯣ ꯃꯍꯥꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛ ꯇꯧꯈꯤ ꯊꯣꯏꯕꯗꯤ ꯃꯁꯥꯗꯣ ꯏꯆꯤꯡ ꯆꯤꯡꯅꯩ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯏꯃꯧ ꯑꯁꯤꯗ ꯊꯣꯛꯂꯔꯒꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯉꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯁꯨ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯑꯃꯥꯏꯕ ꯆꯥꯎꯕꯕꯨ ꯀꯧꯕ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯥꯏꯕ ꯆꯥꯎꯕꯁꯨ ꯊꯣꯏꯕꯒ ꯄꯨꯟꯅ ꯒꯥꯔꯤꯗ ꯂꯥꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯆꯥꯎꯕꯗꯣ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯤ ꯃꯍꯥꯛꯅ ꯍꯦꯛ ꯀꯨꯝꯊꯕꯒ ꯏꯁ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯊꯃꯣꯏꯗ ꯁꯣꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯊꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯏꯕꯨꯡꯉꯣꯒꯤ ꯌꯨꯝꯁꯤꯗꯤ ꯃꯤ ꯀꯌꯥꯗꯤ ꯍꯤꯡꯂꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯕꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯃꯥꯏꯕꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯀꯔꯤꯅꯣꯅꯦ ꯑꯣꯖꯥ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯗꯤ ꯂꯣꯏꯅꯃꯛ ꯍꯤꯡꯂꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯗ꯭ꯔꯤꯕ꯭ꯔꯥ ꯐꯩ ꯑꯗꯨꯕꯨ ꯀꯨꯏꯔꯔꯣꯏ ꯏꯃꯨꯡ ꯑꯁꯤ ꯃꯨꯠ ꯇꯥꯛꯂꯒꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯕꯗꯣ ꯍꯦꯟꯅ ꯄꯥꯈꯠꯂꯛꯏ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯅ ꯉꯝꯂꯤꯕ ꯃꯈꯩꯗꯤ ꯂꯩꯇꯥꯏꯅꯕꯤꯔꯝꯒꯦꯗ ꯑꯗꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯔꯞ ꯃꯥꯡꯒꯣꯜꯂꯣꯝꯗ ꯀꯥꯈꯠꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯑꯃꯥꯏꯕ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯧꯁꯤꯡ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯥꯟꯅꯅꯕ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯗꯣ ꯄꯔꯞ ꯊꯣꯔꯛꯂꯒ ꯐꯤꯗꯥ ꯑꯃ ꯊꯥꯔꯤ ꯃꯗꯨꯗ ꯑꯃꯥꯏꯕꯗꯣ ꯐꯝꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ ꯃꯗꯨꯗ ꯂꯩꯁꯅꯥꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯒꯤ ꯃꯤꯡꯗꯤ ꯂꯩꯁꯅꯥ ꯀꯧꯖꯩ ꯑꯣ ꯐꯩ ꯀꯔꯥꯏ ꯅꯃꯧ ꯅꯨꯄꯤ ꯍꯥꯏꯕꯗꯨꯅ ꯀꯔꯥꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯦꯝꯕ ꯑꯃꯗꯤ ꯄꯤꯌꯥꯏꯅꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯄꯤꯌꯥꯏꯅꯨꯕꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯒ ꯂꯦꯝꯕꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯦꯝꯕꯗ ꯄꯨꯟꯅ ꯌꯦꯡꯂꯒ ꯏꯕꯨꯡꯉꯣꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯑꯣꯖꯥ ꯑꯩꯒꯤ ꯃꯤꯡꯅ ꯂꯦꯝꯕ ꯀꯧꯖꯩ ꯃꯤꯡꯗꯅꯤꯅꯦꯀꯣ ꯂꯦꯝꯃꯤꯁꯦ ꯐꯔꯦ ꯁꯦ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛꯇꯤ ꯁꯤꯜ ꯂꯥꯡꯂꯕ꯭ꯔꯣ ꯑꯣꯖꯥ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯁꯤꯜ ꯂꯥꯡꯗ꯭ꯔꯤ ꯀꯨꯏꯔꯣꯏ ꯃꯤꯀꯨꯞꯇ ꯂꯣꯏꯅꯤ ꯐꯔꯦ ꯅꯈꯣꯏꯅ ꯈꯣꯏꯔꯝꯒꯗꯧꯔꯤꯕ ꯂꯥꯏ ꯑꯁꯤ ꯄꯨꯡ 12 ꯇꯥꯗ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯈꯣꯏꯔꯝꯒꯗꯕꯅꯤ ꯑꯗꯨꯅ ꯉꯜꯂꯤꯔꯥ 12 ꯍꯥꯏꯗꯨꯗꯤ ꯏꯅꯪꯗ ꯅꯪꯉꯤ ꯐꯔꯦ ꯄꯣꯠꯂꯝ ꯈꯔ ꯁꯤꯜ ꯂꯥꯡꯂꯣ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯕꯗꯒꯤ ꯂꯦꯝꯕ ꯑꯃꯗꯤ ꯊꯣꯏꯕ ꯃꯄꯥ ꯃꯆꯥꯅ ꯍꯣꯠꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯤල් ꯂꯥꯡꯂꯤ ꯑꯗꯨꯝꯅ ꯂꯦꯝꯕ ꯑꯃꯗꯤ ꯊꯣꯏꯕ ꯃꯄꯥ ꯃꯆꯥ ꯑꯅꯤꯅ ꯌꯥꯝꯅ ꯀꯟꯅ ꯁꯤꯜ ꯂꯥꯡꯂꯤꯉꯩ ꯑꯌꯨꯛꯀꯤ ꯄꯨꯡ 12 ꯇꯥꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯅꯣꯏꯒꯤꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥꯅꯦ ꯄꯨꯡ ꯑꯁꯤ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ ꯃꯇꯝ ꯑꯁꯤ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯀꯔꯤꯒꯨꯝꯕ ꯈꯖꯤꯛꯇꯪ ꯍꯦꯛ ꯁꯣꯏꯕꯗ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯒꯤ ꯃꯍꯩ ꯐꯪꯂꯣꯏꯗꯧꯔꯤꯕꯅꯤ ꯀꯗꯥꯏ ꯄꯣꯠꯂꯝꯁꯤꯡꯗꯨ ꯄꯨꯁꯤꯜꯂꯛꯂꯣ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯦꯝꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯊꯣꯏꯕꯗꯨꯁꯨ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯄꯥꯏꯔꯒ ꯆꯪꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯥꯏ ꯁꯨꯔꯅꯤ ꯐꯔꯦ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯅꯈꯣꯏꯒꯤ ꯑꯍꯥꯟꯕ ꯂꯥꯏ ꯈꯣꯏꯔꯝꯕꯅꯤ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯕ ꯂꯥꯏ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯈꯣꯏꯔꯝꯒꯗꯕꯅꯤ ꯅꯨꯃꯤꯗꯥꯡ ꯈꯣꯏꯔꯝꯒꯗꯧꯔꯤꯕ ꯂꯥꯏ ꯑꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯄꯥꯡꯒꯜ ꯀꯜꯂꯤ ꯍꯧꯖꯤꯛ ꯑꯩꯅ ꯈꯣꯏꯔꯝꯒꯗꯧꯔꯤꯕ ꯑꯁꯤꯅ ꯌꯨꯝ ꯑꯁꯤꯗ ꯐꯠꯇ꯭ꯔꯕ ꯂꯥꯏꯃꯨ ꯀꯌꯥꯅ ꯇꯤꯟꯖꯤꯠꯂꯤꯕ ꯂꯥꯌꯦꯠꯂꯤꯕ ꯑꯁꯤ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯈꯣꯏꯔꯝꯂꯤꯕꯅꯤꯀꯣ ꯃꯁꯤ ꯈꯪꯅ ꯅꯈꯣꯏ ꯚꯥꯞ ꯇꯥꯎ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯌꯥꯡꯀꯣꯛ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯊꯦꯡꯗꯨꯅ ꯊꯝꯂꯤ ꯑꯗꯨꯒ ꯎꯆꯥꯟ ꯃꯩꯔꯥ ꯆꯨꯈꯠꯇꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯣ ꯍꯧꯔꯛꯏ ꯃꯍꯥꯛꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯌꯥꯕ ꯈꯣꯏꯔꯝꯂꯕꯒꯤ ꯇꯨꯡꯗ ꯏꯁꯤꯡ ꯑꯁꯦꯡꯕ ꯌꯥꯎꯔꯕ ꯈꯨꯖꯥꯏ ꯑꯗꯨꯗ
ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯤ ꯑꯗꯨꯒ ꯃꯈꯨꯠꯅ ꯄꯥꯏꯔꯛꯄ ꯇꯥꯏꯔꯦꯜ ꯃꯁꯥꯗꯣ ꯂꯨꯞꯇꯨꯅ ꯃꯍꯥꯛꯅ ꯂꯥꯏꯔꯣꯟ ꯈꯔ ꯑꯃꯨꯛ ꯁꯣꯟꯗꯨꯅ ꯂꯦꯝꯕ ꯄꯤꯌꯥꯏꯅꯨ ꯊꯣꯏꯕ ꯑꯃꯗꯤ ꯂꯩꯁꯅꯥ ꯃꯈꯣꯏ ꯃꯔꯤꯗ ꯆꯥꯏꯊꯣꯔꯛꯏ ꯑꯗꯨꯝꯅ ꯍꯦꯛ ꯆꯥꯏꯊꯣꯔꯛꯄꯗ ꯄꯤꯌꯥꯏꯅꯨꯒꯤ ꯃꯁꯥꯗꯣ ꯌꯥꯝꯅ ꯍꯩꯅꯗꯕ ꯆꯩꯅꯥ ꯑꯃ ꯐꯪꯕꯒꯨꯝ ꯇꯧꯔꯤ ꯃꯁꯥꯒꯤ ꯃꯅꯪꯒꯟ ꯆꯤꯛ ꯆꯤꯛ ꯂꯥꯎꯔꯤ ꯃꯀꯣꯛ ꯑꯗꯨꯁꯨ ꯆꯤꯛ ꯆꯤꯛ ꯂꯥꯎꯗꯨꯅ ꯍꯝ ꯍꯝ ꯂꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯂꯦꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯃꯣ ꯑꯩꯒꯤ ꯀꯣꯛꯁꯦ ꯑꯣꯟꯊꯣꯛꯅ ꯂꯨꯝꯈ꯭ꯔꯦ ꯏꯁꯥꯁꯤꯁꯨ ꯆꯤꯛ ꯆꯤꯛ ꯂꯥꯎꯏ ꯑꯩ ꯄꯣꯊꯥꯔꯨꯕ ꯌꯥꯔꯗ꯭ꯔꯥ ꯃꯗꯨꯗ ꯂꯦꯝꯕꯅ ꯑꯣꯖꯥ ꯆꯥꯎꯕ ꯀꯩꯅꯣꯁꯤ ꯅꯃꯧ ꯅꯨꯄꯤꯁꯤ ꯄꯣꯊꯥꯅꯤꯡꯉꯤ ꯍꯥꯏꯔꯤ ꯃꯁꯥꯁꯤ ꯉꯁꯥꯏꯗꯒꯤ ꯉꯝꯗꯗꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯐꯦꯠꯇ ꯄꯣꯊꯥꯍꯜꯂꯨꯁꯤꯗꯔꯥ ꯍꯣꯏ 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 ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯀꯝꯗꯧꯅꯤ ꯄꯣꯊꯥꯍꯟꯕ ꯇꯥꯔꯦꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯄꯤꯌꯥꯏꯅꯨ ꯀꯥ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯤ ꯑꯗꯨꯒ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯂꯦꯝꯕ ꯊꯣꯏꯕ ꯑꯃꯗꯤ ꯂꯩꯁꯅꯥꯗ ꯏꯁꯤꯡ ꯈꯤꯛ ꯈꯤꯛꯇꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯑꯃ ꯁꯣꯟꯗꯨꯅ ꯃꯁꯥꯗꯣ ꯁꯦꯡꯗꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯊꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯨꯡꯉꯣ ꯊꯣꯏꯕ ꯅꯈꯣꯏꯗ ꯑꯩꯅ ꯋꯥꯐꯝ ꯈꯔ ꯑꯗꯨ ꯍꯥꯏꯒꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯈꯣꯏ ꯌꯥꯗꯕꯁꯨ ꯇꯧꯒꯅꯨ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯌꯥꯗ꯭ꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯣꯖꯥ ꯀꯔꯝꯕ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯑꯩ ꯁꯣꯏꯗꯅ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯃꯗꯨꯅꯤ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯕꯁꯤꯗꯤ ꯇꯥꯎ ꯅꯪꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯇꯧꯍꯩꯗ꯭ꯔꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯕꯤ ꯅꯨꯄꯤ ꯑꯃ ꯃꯈꯣꯏ ꯑꯅꯤꯅ ꯂꯧꯊꯣꯛꯅꯔꯒ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯂꯒ ꯂꯪꯊꯣꯛꯈ꯭ꯔꯦ ꯇꯧꯒꯗꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯗꯤ ꯂꯥꯏꯔꯝꯂꯦꯟꯗ ꯀꯥꯗ꯭ꯔꯗꯨꯅ ꯍꯧꯖꯤꯛ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯅꯈꯣꯏꯕꯨ ꯍꯥꯠꯀꯗꯕꯒꯤ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯀꯔꯝꯅ ꯍꯥꯠꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯤꯍꯜꯂꯨ ꯃꯗꯨ ꯈꯪꯂꯕꯗꯤ ꯑꯩꯅ ꯂꯥꯏ ꯇꯩꯅꯕ ꯉꯝꯒꯅꯤ ꯃꯗꯨ ꯈꯪꯗ꯭ꯔꯕꯗꯤ ꯂꯥꯏ ꯇꯩꯅꯕ ꯉꯝꯃꯣꯏꯅꯦ ꯑꯣꯖꯥ ꯑꯩꯗꯤ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯖꯗꯕꯅꯤ ꯌꯥꯅꯤ ꯑꯣꯖꯥ ꯑꯩ ꯏꯆꯟꯅꯨꯄꯥꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯍꯟꯖꯒꯦ ꯍꯣꯏ ꯂꯦꯝꯕ ꯊꯕꯛ ꯑꯗꯨ ꯀꯔꯝꯕ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯣꯖꯥ ꯑꯃꯥꯏꯕꯁꯤꯗ ꯂꯤꯍꯧ ꯃꯗꯨꯅ ꯅꯈꯣꯏꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯩ ꯏꯕꯨꯡꯉꯣ ꯍꯥꯏꯌꯨ ꯅꯈꯣꯏꯅ ꯇꯧꯈꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯑꯃꯠꯇ ꯆꯤꯊꯗꯅ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯇꯥꯛꯅ ꯇꯨꯝꯅ ꯁꯤꯒꯗꯧꯔꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯦꯝꯕ ꯃꯃꯥ ꯂꯩꯁꯅꯥꯗ ꯌꯦꯡꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯂꯩꯁꯅꯥꯅ ꯍꯥꯏꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯤ ꯇꯝꯅꯔꯤꯕ ꯑꯗꯣ ꯑꯃꯥꯏꯕ ꯆꯥꯎꯕ ꯑꯃꯗꯤ ꯊꯣꯏꯕꯁꯨ ꯈꯪꯂꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯂꯦꯝꯕꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯕ ꯍꯧꯔꯛꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯂꯦꯝꯕꯤ ꯁꯅꯥꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯂꯥꯏꯖꯒ ꯄꯨꯟꯅ ꯂꯦꯝꯕꯕꯨ ꯎꯅꯕ ꯊꯣꯛꯂꯛꯏ ꯑꯁꯣꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯝꯄꯥꯛ ꯑꯃ ꯌꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯎꯔꯤ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯣꯏꯔꯞꯅ ꯂꯦꯝꯕ ꯐꯝꯂꯒ ꯂꯩꯕꯗꯣ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯃꯃꯥꯟꯅꯕꯤ ꯂꯥꯏꯖꯅ ꯃꯥꯗꯤ ꯑꯥꯗ ꯂꯩꯔꯦ ꯆꯠꯂꯣ ꯅꯕꯥꯗꯤ ꯎꯅꯔꯨꯔꯣ ꯑꯩ ꯁ꯭ꯋꯥꯏꯗ ꯉꯥꯏꯔꯝꯃꯒꯦꯀꯣ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯂꯦꯝꯕꯤ ꯁꯅꯥꯗꯨ ꯆꯦꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯦꯝꯕꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯔꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯂꯦꯝꯕꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯟꯈ꯭ꯔꯤ ꯑꯗꯨꯒ ꯂꯦꯝꯕꯤ ꯁꯅꯥꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯂꯥꯏꯖꯒ ꯄꯨꯟꯅ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯦꯝꯕꯁꯨ ꯃꯌꯨꯝ ꯌꯧꯔꯤ ꯊꯣꯡꯖꯤꯟ ꯍꯦꯛ ꯀꯥꯟꯁꯤꯟꯕꯒ ꯃꯄꯥ ꯏꯕꯨꯡꯉꯣ ꯊꯣꯏꯕꯅ ꯅꯪ ꯌꯧꯔꯛꯂꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯃꯃꯥ ꯅꯪꯕꯨ ꯅꯆꯥ ꯏꯕꯨꯡꯉꯣ ꯒꯣꯌꯤꯡ ꯑꯣꯐꯤꯁꯥꯔꯁꯦ ꯍꯜꯂꯛꯑꯦꯅꯦ ꯎꯗ꯭ꯔꯣ ꯀꯥꯟꯗꯦ ꯋꯥꯏꯔꯝ ꯆꯥꯏꯔꯤꯕꯒꯁꯤ ꯂꯣꯏꯁꯤꯟꯕ ꯂꯥꯏꯔꯤ ꯆꯠꯂꯣ ꯀꯣꯐꯤ ꯑꯃꯨꯛꯇ ꯊꯨꯅ ꯂꯣꯜꯂꯧꯅꯦ ꯅꯆꯥꯅꯨꯄꯥꯒꯤ ꯊꯧꯒꯜ ꯇꯧꯕ ꯊꯦꯡꯈꯤꯅꯤꯅꯦ ꯂꯩꯁꯅꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯣ ꯇꯥꯔꯗꯨꯅ ꯍꯣꯏ ꯁꯦꯝꯖꯔꯛꯀꯦ ꯌꯥꯅꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯇꯧꯔꯤꯕ ꯑꯗꯣ ꯇꯥꯔꯒ ꯂꯦꯝꯕꯅ ꯄꯥꯕꯨꯡ ꯑꯩꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯠꯇꯅ ꯈꯣꯠꯇꯅ ꯉꯥꯎꯁꯟꯅꯕꯒꯤꯅꯣꯕ ꯄꯥꯕꯨꯡꯒꯤ ꯏꯃꯥꯒꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯊꯣꯡꯖꯤꯟꯁꯤꯗꯗꯤ ꯀꯥꯟꯁꯤꯟꯈꯤꯒꯦ ꯋꯥꯅꯤ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯀꯔꯗ ꯑꯗꯨꯝ ꯉꯥꯡ ꯂꯩ ꯍꯌꯦꯡ ꯍꯥꯡꯆꯤꯠꯇ ꯑꯦꯛꯖꯥꯝꯗꯣ ꯉꯥꯏꯁꯜꯂꯛꯂꯦ ꯀꯨꯏꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯨꯝꯕ ꯄꯥꯔꯤꯈꯣꯏꯗ ꯑꯗꯨꯝ ꯄꯨꯜꯂꯨꯕꯩ ꯋꯥꯅꯤ ꯂꯦꯝꯕꯅ ꯑꯗꯨꯝꯅ ꯈꯔ ꯁꯥꯎꯒꯠꯂꯞ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯄꯥꯕꯨꯡꯅ ꯏꯍꯦ ꯏꯆꯥꯗꯤ ꯑꯦꯛꯖꯥꯝ ꯀꯥꯁꯨ ꯅꯤꯡꯁꯤꯡꯂꯤꯕ ꯑꯣꯏꯔꯦ ꯐꯩ
ꯏꯆꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯤꯗꯤ ꯏꯄꯥꯗꯤ ꯍꯔꯥꯎꯃꯟꯈꯤꯕꯅ ꯕꯤꯄꯤ ꯒꯥꯁꯦ ꯄꯣꯈꯥꯏꯒꯤꯒ ꯇꯧꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯂꯤꯉꯩ ꯂꯩꯁꯅꯥꯅ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕꯨꯡꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯂꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯆꯥ ꯀꯞ ꯑꯃꯗꯣ ꯇꯦꯕꯜꯗ ꯊꯝꯃꯤ ꯑꯗꯨꯒ ꯂꯩꯁꯅꯥꯁꯨ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯐꯝꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯅ ꯑꯃ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯑꯃꯃꯨꯛ ꯂꯥꯛꯑꯗꯤ ꯑꯅꯤ ꯄꯥꯈ꯭ꯔꯗꯤ ꯉꯥꯡꯅꯕ ꯉꯝꯃꯔꯣꯏ ꯑꯩꯗꯤ ꯏꯃꯨꯡ ꯆꯪꯖꯍꯧꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯦꯝꯕꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯗꯨꯗ ꯃꯄꯥ ꯊꯣꯏꯕꯅ ꯇꯧ ꯃꯗꯨꯅ ꯑꯣꯏꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯑꯗꯨꯝꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔ ꯃꯇꯨꯡ ꯂꯦꯝꯕ ꯑꯃꯗꯤ ꯂꯦꯝꯕꯤꯁꯅꯥꯗꯣ ꯈꯨꯟꯒꯤ ꯂꯝꯄꯥꯛ ꯃꯆꯥ ꯑꯃꯗ ꯐꯝꯗꯨꯅ ꯎꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯤꯁꯅꯥꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯣ ꯂꯦꯝꯕꯅ ꯂꯧꯔꯒ ꯀꯔꯤ ꯌꯥꯎꯕꯅꯣ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯝꯕꯔ ꯈꯪꯗꯕ ꯀꯣꯜ ꯃꯌꯥꯝ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗ ꯂꯦꯝꯕꯗꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯑꯗꯨꯒ ꯀꯣꯜ ꯑꯁꯤ ꯀꯅꯥꯒꯤ ꯅꯝꯕꯔꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯨꯞꯅꯁꯨ ꯍꯪꯂꯤ ꯑꯗꯨꯝꯅ ꯂꯦꯝꯕꯅ ꯁꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯀꯣꯜ ꯑꯃ ꯂꯥꯛꯁꯤꯜꯂꯛꯏ ꯃꯗꯨꯗ ꯂꯦꯝꯕꯅ ꯐꯣꯟ ꯑꯗꯣ ꯁꯠ ꯑꯣꯛꯈꯠꯂꯒ ꯍꯜꯂꯣ ꯀꯅꯥꯅꯣ ꯑꯗꯨꯝꯅ ꯍꯪꯕꯗꯨꯗ ꯑꯁꯣꯝꯗꯒꯤ ꯀꯅꯥꯅꯣꯅꯦ ꯑꯩꯒꯤ ꯅꯨꯄꯤ ꯂꯦꯝꯕꯤꯁꯅꯥ ꯄꯥꯏꯍꯜꯂꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯦꯝꯕꯗꯣ ꯄꯤꯡ ꯂꯥꯎꯅ ꯁꯥꯎꯏ ꯍꯣꯏ ꯅꯪ ꯀꯅꯥꯅꯣ ꯑꯩꯒꯤ ꯅꯨꯄꯤ ꯂꯦꯝꯕꯤꯁꯅꯥ ꯒꯥꯏꯅ ꯂꯦꯝꯕꯤꯁꯅꯥꯗꯣ ꯑꯩ ꯅꯥꯛꯇ ꯐꯝꯃꯤ ꯑꯩ ꯃꯥꯒꯤ ꯅꯨꯄꯥꯅꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯑꯣ ꯌꯥꯝꯅ ꯀꯤꯡꯈꯤꯕꯩ ꯋꯥꯅꯤꯅꯦ ꯍꯥ ꯃꯤꯒꯤ ꯐꯣꯟꯒꯥꯁꯤꯗ ꯇꯞ ꯂꯧꯔꯗꯅ ꯍꯣꯏ ꯍꯨꯔꯥꯟ ꯃꯥꯟꯕꯧ ꯂꯦꯝꯕꯤꯁꯅꯥꯗꯤ ꯑꯩꯒꯤꯅꯤꯅꯦ ꯑꯩꯒꯤ ꯅꯪꯅ ꯇꯧꯏꯗꯨꯗꯤꯅꯦ ꯃꯃꯤꯗ ꯈꯧꯁꯥꯔꯤꯕ ꯍꯥꯏꯗꯨꯅꯤ ꯀꯣꯏꯌꯨ ꯂꯧꯕꯗꯤ ꯑꯩꯅ ꯑꯗꯨꯝ ꯂꯧꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯔꯦꯝꯅꯛꯄ ꯑꯗꯨꯗ ꯂꯦꯝꯕꯗꯣ ꯁꯥꯎꯃꯟꯈꯤꯕꯅ ꯐꯣꯟ ꯑꯗꯣ ꯊꯨꯒꯥꯏꯈ꯭ꯔꯦ ꯃꯗꯨꯗ ꯂꯦꯝꯕꯤꯁꯅꯥꯅ ꯍꯩꯃ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯍꯥ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣꯕ ꯀꯅꯥꯅꯣ ꯑꯩꯗꯤ ꯑꯝꯇ ꯈꯪꯗꯦ ꯑꯣ ꯐꯔꯦ ꯉꯁꯤ ꯏꯕꯥꯅꯤ ꯑꯩꯈꯣꯏꯗ ꯆꯠꯂꯁꯤ ꯍꯥ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯅꯣꯏꯒꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅꯗꯤ ꯑꯩ ꯌꯥꯗ꯭ꯔꯤꯗꯨꯗꯤ ꯍꯣꯏ ꯂꯧꯗꯣꯏꯁꯦ ꯃꯣꯏ ꯅꯠꯇꯦꯅꯦ ꯑꯩꯅꯅꯤꯅꯦ ꯊꯣꯛꯅꯤꯡꯕ ꯊꯣꯛꯁꯤꯅꯨ ꯂꯥꯎ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯂꯦꯝꯕꯅ ꯌꯥꯝꯅ ꯁꯥꯎꯅ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯈꯤ ꯂꯦꯝꯕꯤꯁꯅꯥꯗꯣ ꯇꯧꯐꯝ ꯈꯪꯗꯦ ꯃꯁꯥꯗꯣ ꯀꯤꯊꯤꯛ ꯀꯤꯔꯨꯝꯁꯨ ꯇꯧꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯀꯞꯂꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯤ ꯃꯗꯨꯗ ꯂꯦꯝꯕꯅ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ ꯍꯥ ꯅꯪꯕꯨ ꯌꯥꯝ ꯂꯥꯜꯂꯕ꯭ꯔꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯦꯝꯕꯤꯁꯅꯥꯗꯣ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯂꯦꯝꯕꯁꯨ ꯃꯍꯥꯛꯀꯤ ꯌꯨꯝ ꯇꯝꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯉꯥꯏꯍꯥꯛꯀꯤ ꯁꯥꯎꯔꯕꯁꯨ ꯋꯥꯈꯜ ꯑꯗꯣ ꯇꯞꯅ ꯈꯜꯂꯛꯏ ꯃꯍꯥꯛꯀꯤ ꯃꯃꯥ ꯂꯩꯁꯅꯥꯅ ꯂꯦꯝꯕꯤꯁꯅꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯦ ꯌꯥꯝꯅ ꯌꯥꯗꯕꯅꯤ ꯌꯥꯝꯅ ꯂꯥꯏꯔꯩ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅꯁꯨ ꯆꯩꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯂꯦꯝꯕꯤꯁꯅꯥꯕꯨ ꯌꯨꯝ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯂꯕꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯜꯂꯣꯏ ꯑꯗꯨꯒ ꯃꯃꯥꯁꯨ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯃꯥ ꯂꯩꯁꯅꯥꯗ ꯅꯠꯇꯅ ꯊꯣꯏꯕꯁꯨ ꯂꯦꯝꯕꯤꯁꯅꯥꯕꯨ ꯌꯥꯕ ꯅꯠꯇꯦ ꯃꯗꯨꯒꯤ ꯃꯌꯥꯝ ꯑꯗꯨ ꯑꯁꯨꯝ ꯈꯟꯖꯤꯜꯂꯨꯕꯗ ꯂꯦꯝꯕꯗꯣ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯨꯝꯇꯗꯤ ꯄꯨꯁꯜꯂꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯂꯦꯝꯕꯤꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯑꯁꯨꯝ ꯊꯧꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯦꯝꯕꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯂꯁꯤ ꯑꯗꯨꯒ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯂꯦꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯒꯥꯔꯤ ꯑꯗꯣ ꯊꯧꯖꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯇꯔꯥꯝ ꯀꯧꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯂꯦꯝꯕꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯂꯦꯝꯕꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯂꯦꯝꯕꯒꯤ ꯃꯃꯥ ꯂꯩꯁꯅꯥꯗ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯒꯤ ꯃꯄꯥ ꯊꯣꯏꯕꯗꯤ ꯄꯣꯁꯇꯤꯡ ꯃꯐꯝꯗ ꯂꯩꯈꯤꯕꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯄ ꯅꯠꯇ꯭ꯔꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯇꯕꯅ ꯂꯩꯁꯅꯥ ꯑꯣꯏꯅ ꯂꯩꯔꯝꯂꯤ ꯂꯦꯝꯕꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯂꯩꯁꯅꯥꯗ ꯏꯃꯥ ꯏꯇꯥꯎ ꯂꯦꯝꯕꯗꯨ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯎꯔꯦ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯩꯁꯅꯥꯅ ꯌꯥꯝꯅ ꯍꯔꯥꯎꯏ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯩꯁꯤꯕꯨ ꯏꯃꯧꯒ ꯐꯪꯂꯒꯗ꯭ꯔꯣ ꯈꯟꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯃꯁꯤꯗꯒꯤ ꯂꯩꯁꯅꯥꯅ ꯃꯈꯣꯏꯗꯤ ꯀꯥꯏꯗ ꯂꯩꯍꯧꯔꯤꯕ ꯏꯕꯨꯡꯉꯣ ꯏꯃꯥ ꯑꯩꯈꯣꯏꯒꯤꯗ ꯂꯩꯍꯧꯔꯤ ꯍꯥꯏ ꯅꯈꯣꯏꯗꯒ ꯊꯩꯔꯨꯔꯅꯨ ꯍꯥꯏꯌꯨ ꯌꯨꯝ ꯑꯁꯤꯗꯅꯦ ꯍꯦꯛꯇ ꯄꯣꯔꯛꯂꯣ ꯑꯩꯅꯦ ꯌꯨꯝꯒꯤ ꯃꯤ ꯈꯔꯒ ꯂꯩꯔꯝꯒꯦꯀꯣ ꯑꯗꯨꯝꯅ ꯍꯔꯥꯎ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯦꯝꯕꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯁꯨ ꯌꯥꯝꯅꯍꯔꯥꯎꯅ ꯂꯦꯝꯕ ꯑꯃꯗꯤ ꯂꯦꯝꯕꯤꯁꯅꯥꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯂꯦꯝꯕꯒ ꯎꯅꯗꯨꯅ ꯅꯣꯏꯒꯤ ꯏꯃꯥꯗꯣ ꯌꯥꯝꯅ ꯍꯔꯥꯎꯍꯧꯏ ꯌꯥꯝꯅ ꯊꯨꯅ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯣꯔꯛꯂꯣ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯩꯔꯨꯔꯅꯨ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯣ ꯇꯝꯂꯤ ꯃꯁꯤꯗꯒꯤ ꯂꯦꯝꯕꯅ ꯂꯦꯝꯕꯤꯁꯅꯥꯕꯨ ꯒꯥꯔꯤꯗ ꯍꯥꯞꯀꯠꯇꯨꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯣꯔꯛꯂꯤ ꯑꯗꯨꯝꯅ ꯃꯌꯨꯝꯗ ꯄꯣꯔꯛꯂꯕ ꯃꯇꯨꯡ ꯂꯦꯝꯕꯅ ꯏꯃꯥ ꯊꯣꯡ ꯍꯥꯡꯉꯨ ꯑꯩꯈꯣꯏ ꯂꯥꯛꯏ ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯂꯩꯁꯅꯥꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯔꯛꯏ ꯑꯗꯨꯒ ꯀꯗꯥꯏ ꯏꯃꯧꯗꯤ ꯀꯗꯥꯏꯅꯣꯅꯦ
ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯂꯦꯝꯕꯅ ꯂꯦꯝꯕꯤꯁꯅꯥꯗꯣ ꯄꯨꯊꯣꯔꯛꯂꯤ ꯂꯦꯝꯕꯤꯁꯅꯥꯒꯤ ꯃꯁꯛ ꯑꯗꯣ ꯍꯦꯛ ꯎꯕꯗ ꯂꯩꯁꯅꯥꯗꯣ ꯍꯔꯥꯎꯔꯝꯕ ꯄꯨꯝꯅꯃꯛ ꯑꯃꯨꯕ ꯅꯣꯡꯅ ꯈꯟꯖꯤꯟꯈꯤꯕꯒꯨꯝ ꯃꯁꯛ ꯑꯗꯣ ꯈꯪꯑꯣꯟ ꯑꯣꯟꯈ꯭ꯔꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯍꯥ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯃꯁꯤꯒꯤ ꯅꯨꯄꯤ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥ ꯑꯁꯤ ꯄꯨꯔꯛꯀꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯩꯅ ꯍꯥꯏꯕꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯆꯠꯂꯣ ꯌꯥꯝꯅ ꯊꯨꯅ ꯊꯤꯟꯗꯣꯛꯆꯣ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯦꯝꯕꯅ ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯃꯍꯥꯛꯁꯦ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯅꯅꯕꯅ ꯑꯩꯅ ꯄꯨꯁꯤꯜꯂꯛꯂꯕꯅꯤ ꯍꯥꯏ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯕ ꯂꯥꯏꯔꯤ ꯃꯤꯅꯥꯏ ꯐꯕ ꯑꯣꯏꯅꯤꯡꯗꯦꯅꯦ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯊꯤꯟꯗꯣꯛꯆꯣ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯗꯨꯝꯅ ꯂꯦꯝꯕꯒ ꯂꯩꯁꯅꯥꯒ ꯈꯟꯅꯔꯛꯄ ꯑꯗꯨꯗ ꯂꯦꯝꯕꯤꯁꯅꯥꯗꯤ ꯄꯥꯈꯠꯈꯤꯕꯅ ꯃꯁꯥꯗꯣ ꯀꯔꯤꯅꯣꯃ ꯇꯧꯔꯤ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯎꯌꯨꯡꯒꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯅ ꯍꯦ ꯅꯪꯕꯨ ꯑꯩꯅ ꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯁꯤꯗꯤ ꯅꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯔꯅꯨ ꯆꯠꯂꯣ ꯏꯕꯨꯡꯉꯣ ꯌꯥꯝ ꯊꯨꯅ ꯊꯤꯟꯗꯣꯛꯀ ꯆꯠꯂꯣ ꯏꯃꯥꯕꯨꯅꯦ ꯍꯤꯡꯆꯥꯕꯤ ꯑꯣꯜꯍꯜꯂꯛꯀꯅꯨ ꯑꯗꯨꯝꯅ ꯂꯩꯁꯅꯥꯅ ꯌꯥꯝꯅ ꯇꯠꯇꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯦꯝꯕꯅ ꯐꯔꯦꯁꯦ ꯏꯃꯥ ꯂꯦꯝꯕꯤꯁꯅꯥꯁꯦ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯄꯨꯔꯛꯈꯤꯕꯅꯤ ꯏꯃꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯃꯥꯒ ꯂꯩꯃꯤꯟꯅꯔꯅꯤ ꯑꯩ ꯂꯩꯁꯅꯥ ꯆꯪꯂꯁꯤ ꯂꯥꯛꯑꯣ ꯑꯗꯨꯝꯅ ꯂꯦꯝꯕꯅ ꯃꯥꯒꯤ ꯀꯥꯗ ꯂꯩꯕꯤꯁꯅꯥꯗꯣ ꯄꯨꯁꯟꯒꯤ ꯍꯦꯛ ꯇꯧꯕꯗ ꯂꯩꯁꯅꯥꯅ ꯃꯁꯤ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ ꯃꯃꯥ ꯑꯩꯅ ꯍꯥꯏꯕꯁꯤꯐꯥꯎꯗ ꯃꯅꯥ ꯃꯊꯨꯅ ꯇꯥꯗꯦꯅꯦ ꯃꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯦꯝꯕꯒꯤ ꯃꯈꯆꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯑꯗꯨꯒ ꯑꯃꯨꯛ ꯂꯦꯝꯕꯤꯁꯅꯥꯗ ꯋꯥꯟꯁꯤꯜꯂꯛꯇꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯨꯄꯤ ꯅꯪꯅ ꯂꯥꯛꯄꯗꯒꯤ ꯊꯣꯛꯍꯜꯂꯤꯕꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯏꯆꯥꯁꯦ ꯈꯨꯠꯅ ꯁꯦꯠ ꯊꯥꯕꯗꯤ ꯂꯥꯏꯔꯗꯅ ꯃꯤꯠꯅ ꯐꯥꯎꯕ ꯀꯟꯅ ꯌꯦꯡꯗ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯕꯨ ꯁꯥꯎꯍꯟꯗꯨꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯥꯏꯗ ꯈꯨꯠꯅ ꯊꯥꯍꯜꯂꯦ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯁꯝ ꯐꯣꯏꯗꯨꯅ ꯐꯨꯔꯤ ꯃꯗꯨꯗ ꯅꯠꯇꯅ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯏꯜꯂꯤ ꯑꯗꯨꯝꯅ ꯏꯟꯕ ꯑꯗꯨꯗ ꯂꯦꯝꯕꯤꯁꯅꯥꯗꯣ ꯈꯨꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯇꯨꯁꯟꯕꯗꯒꯤ ꯊꯣꯡꯖꯨꯄꯥꯟ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯣ ꯖꯩꯁꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯔꯥꯏꯕꯛꯇꯣ ꯏ ꯈꯔꯁꯨ ꯊꯣꯛꯂꯤ ꯂꯦꯝꯕꯤꯁꯅꯥ ꯋꯥꯈꯜ ꯃꯍꯥꯛ ꯃꯥꯡꯒꯦ ꯇꯧꯏ ꯃꯁꯤꯗꯒꯤꯗꯤ ꯂꯦꯝꯕꯤꯁꯅꯥꯅ ꯂꯦꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯃꯣ ꯑꯩ ꯌꯨꯝꯗ ꯊꯤꯟꯕꯤꯔꯣ ꯑꯩ ꯌꯨꯝꯗ ꯍꯟꯖꯈ꯭ꯔꯒꯦ ꯑꯩ ꯏꯃꯥꯁꯤ ꯌꯥꯝꯅ ꯀꯤꯔꯦꯕ ꯐꯔꯦ ꯏꯃꯥꯅ ꯑꯗꯨ ꯌꯧꯔꯕꯅꯤꯅꯅꯦ ꯑꯩ ꯂꯦꯝꯕꯤꯁꯅꯥꯁꯦ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒꯦ ꯑꯗꯨꯒꯅꯦ ꯑꯩ ꯌꯨꯝꯁꯤꯗ ꯁꯣꯟꯅ ꯍꯜꯂꯛꯑꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯂꯦꯝꯕꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯂꯩꯁꯅꯥꯅ ꯅꯪꯗꯤ ꯀꯩꯗꯧꯕꯩ ꯆꯠꯇꯣꯔꯤꯕ ꯍꯥ ꯅꯪꯁꯦ ꯑꯩꯅꯅꯦ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯆꯔꯛꯈ꯭ꯔ ꯄꯣꯠꯅꯤ ꯁꯥꯒꯩ ꯑꯁꯤꯒꯤꯅꯦ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯩꯔꯥꯅꯤ ꯅꯪꯗꯤ ꯃꯥꯡꯕ ꯌꯥꯔꯣꯏꯌꯦ ꯃꯁꯤꯒꯤ ꯅꯨꯄꯤ ꯍꯤꯡꯆꯥꯕꯤ ꯃꯃꯥꯒ ꯃꯆꯥꯒ ꯄꯨ ꯁꯥꯎꯅꯍꯟꯅꯕ ꯁꯤꯜꯂꯤꯕ ꯅꯨꯄꯤ ꯑꯁꯦ ꯃꯁꯤ ꯊꯤꯟꯗꯣꯛꯀꯣ ꯑꯗꯨꯝꯅ ꯂꯩꯁꯅꯥꯒ ꯂꯦꯝꯕꯒꯗꯣ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯔꯕꯒꯤ ꯇꯨꯡꯗ ꯂꯦꯝꯕꯅ ꯑꯩ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯂꯦꯝꯕꯤꯁꯅꯥꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯈꯣꯡ ꯊꯥꯡꯗꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯅ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯍꯜꯂꯛꯇ꯭ꯔꯕ ꯅꯃꯥ ꯍꯥꯠꯄꯒꯤ ꯄꯥꯞꯄꯨ ꯑꯩꯁꯨ ꯌꯨꯝ ꯑꯁꯤꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯃꯁꯤꯗꯒꯤꯗꯤ ꯂꯦꯝꯕꯗꯣ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯂꯦꯝꯕꯤꯁꯅꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ ꯑꯁꯣꯝ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄꯗ ꯂꯦꯝꯕꯤꯁꯅꯥꯅ ꯂꯦꯝꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯂꯦꯝꯕ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯤ ꯒꯥꯔꯤ ꯑꯗꯣ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯇꯣꯡꯉꯨ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯁꯅꯥꯗ ꯍꯥꯏꯔꯤ ꯂꯦꯝꯕꯤꯁꯅꯥꯁꯨ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯒꯥꯔꯤ ꯑꯗꯣ ꯑꯁꯨꯃꯛ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯂꯝꯍꯥꯡ ꯑꯃ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯤ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨꯗꯤ ꯀꯨꯝꯊꯔꯛꯂꯒ ꯂꯦꯝꯕꯤꯁꯅꯥꯁꯨ ꯀꯨꯝꯊꯔꯛꯂꯣ ꯍꯥꯏꯗꯨꯅ ꯀꯨꯝꯊꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯤꯁꯅꯥꯅ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯀꯨꯝꯂꯤꯕꯁꯤꯕꯣ ꯀꯩꯗꯧꯗꯣꯏꯅꯣ ꯃꯗꯨꯗ ꯂꯦꯝꯕꯅ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯏꯃꯥꯅꯁꯨ ꯅꯪꯕꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯅꯪꯕꯨ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯟꯖꯤꯜꯂꯨꯕ ꯍꯥꯏꯕꯁꯦ ꯌꯥꯒꯗꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯑꯁꯦ ꯌꯥꯝꯅ ꯊꯦꯡꯂꯕꯅꯤ ꯑꯗꯨꯅ ꯀꯔꯤꯅꯣ ꯏꯕꯥꯅꯤ ꯈꯟꯅꯗꯕ ꯌꯥꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯦꯝꯕꯤꯁꯅꯥꯗꯤ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯦ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯤꯁꯅꯥꯅ ꯂꯦꯝꯕꯗ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯒꯅꯨ ꯌꯨꯝꯗ ꯍꯟꯖꯤꯟꯕꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯏꯃꯥꯅꯁꯨ ꯂꯧꯁꯤꯟꯕꯤꯗ꯭ꯔꯤ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯦꯝꯕꯒꯤ ꯃꯊꯥꯅꯨꯡꯗ ꯀꯞꯆꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯅ ꯂꯦꯝꯕꯤꯁꯅꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯊꯦꯝꯕꯤꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯃꯛꯇ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯄꯨꯟꯗꯨꯅ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤꯁꯨ ꯊꯝꯈ꯭ꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯟꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯅ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯛꯂꯕꯅꯣ ꯈꯪꯗꯦ ꯂꯩꯁꯅꯥꯒꯤ ꯃꯈꯧꯔꯤ ꯑꯗꯨꯗ ꯃꯈꯨꯠꯅ ꯀꯔꯛ ꯀꯔꯛ ꯂꯥꯛꯁꯤꯟꯗꯨꯅ ꯅꯝꯁꯤꯟꯗꯨꯅ ꯃꯈꯧꯔꯤ ꯃꯦꯠꯄ ꯍꯧꯔꯛꯏ ꯂꯦꯝꯕꯤꯁꯅꯥꯗꯣ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯄꯥꯈꯠꯇꯨꯅ ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕꯗꯨꯕꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯈꯨꯠ ꯑꯗꯨꯅ ꯂꯦꯝꯕꯒꯤ ꯃꯈꯨꯠ ꯑꯗꯣ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯂꯤ ꯑꯗꯨꯕꯨ ꯂꯦꯝꯕꯅ ꯅꯝꯁꯤꯟꯗꯨꯅ ꯃꯈꯧꯔꯤ ꯃꯦꯠꯈꯤꯕꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯂꯦꯝꯕꯤꯁꯅꯥꯗꯣ ꯌꯥꯝꯅ ꯋꯥꯅ ꯃꯈꯣꯡ ꯑꯗꯣ ꯐꯔꯪ ꯐꯔꯪ ꯆꯣꯡꯂꯝꯂꯕꯒꯤ ꯇꯨꯡꯗ ꯑꯗꯨꯝ ꯃꯐꯝ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯤ
ꯂꯦꯝꯕꯤ ꯁꯅꯥꯅ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯔꯛꯈꯤꯗꯕ ꯃꯆꯤ ꯂꯦꯡꯉꯛꯈꯤꯗꯕ ꯑꯗꯨꯗ ꯂꯦꯝꯕꯁꯨ ꯃꯈꯧꯔꯤ ꯃꯦꯠꯂꯤꯕꯗꯣ ꯊꯥꯗꯣꯛꯂꯤ ꯑꯗꯨꯒ ꯈꯔ ꯍꯟꯗꯣꯛꯇꯨꯅ ꯃꯁꯥ ꯑꯗꯣ ꯐꯝꯂꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯃꯪꯒ ꯍꯥꯒ ꯆꯞ ꯃꯥꯟꯅꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯦꯝꯕꯤ ꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯊꯃꯣꯏꯗ ꯈꯜꯂꯤ ngasi thokliba thodok khudimak nangnani nangna aiga leina leina atopa miga wari sanaduna aibu khoidok sabut anbadagi manung matam sadana nangbu waina yumata pusilubani aduga ai imana su aibu phuanba aduga imana su nangbu yadaba maram masina nangbu waina mafam masida hatoklabani nangi nama lukhrabi duna aingonda kari tawba ngamgani nangna sirabani na haujikti imagi ningbasu thonglagani adumna mahak wakhal amata mangdura gari adudagi thaukhri madugi matung ma yumlomda gari ado thaujalai laisna do thong chat hangdura mapanda parpak tholakli adumna mahanga tholakpadadi lembisana di yawrakpu udi matamadu laisna na tapna hai nupi di kadale hore ha nupi edu kadale horage adumna hangbadu da lemana ima hatokdam lamari wa adu tabda laisna swai lawi Kariyuni bunga nang nahari betupo haidun hangi lemana asing bani ba aina makhori do mietlaga hatok lamlabani marda laisnana kadai waidano haidun hangi marda lemana mafam ado takli masidagi di laisnana nangna tawribado yamna soiri adumna doktuna thamlabadi soidana laikai wathok oiragani aduna ima icha chatuna mafam adu da leiramba u amata thawri yasinduna thamlasi hainaraduna laisna amati lembado mafam adu da amuk lakli adumna makhoi ani laklaga laisna bu turen mapal amata haupa lehau pambi amagi masha amata thawri yansinduna thanamli aduga yamna thumna gari ado thaukhri adumna tawduna matam ado haukhri mathangi nuhungali no ngalakpa aduta miyam punamagna turen mapal gi lehau pambi da nupi ama thawri yadana lehori haiduna mi punamak wa wa laurakli masidagi di miyam punamak asum tinkhalakpade ki pawado mathang sandokibana lembisana ki mama abe masu taraduna mahaki machanupi ngarang halakhitaba aduda pakhal aduna mafam aduda laktuna yengbadari mahaki machanupi lembisana oiramli maruda mahaki mama abe mazu mafam aduta yamna tengthana oina kapsaki thawdo adudagi mama abe ma wakhan mangduna angaubi haibado adumak oikhrabani lembisana gi misi adugi matangda pulisna yamna kanna thigatlami adubu lembaki mapabung thoibana pawado tabadagi mahaksu pulista laktuna pulista achauba senpham ama pibadagi di pulista thigatlambadusu tokhri adumna tawduna matam khara haukhri noma numidangi matamni lembana tumduna leiringai mahanga tumliba ka adugi yana khada nupi amana kaptuna chatpagi makhol takhi khonjal adu tabada lemba tumlambadagi phuk agolai aduga kanano haiduna mahangna kuying jengi adubu phalang wangwada kapiba nupi adudi hojiksu adumak kaptuna leiri lembado tumlambadagi phuk agotuna mapalomda tholoklaga mahagi kagi yana khaduta yengi adumna yengwadadi nupi ama phamlaga kaplibado lembana uri matam aduda lembana kanano ha kanano adumna hairaga asum changchalubada phamduna leiramba musin muraba nupi gi saban manba do khanghau haugalakli aduga lembada leiri maikai adomda yamna kidaba mawongda chensilakhi aduma chensilakpa aduda lembado khangduna maning handuna chenbada mahaksu longna turi adumna mahakna mapanda koilau lauba aduta lembagi mapabung thoiba amati mama laisna su mapanda chenthoraktuna lembada kaidore haiduna hangi matamatu lembada mamit usilaga makhut masado koi hai haiduna leirami aduga lembada man pangthoraklaga mamaga mapagada hojikta aigi nakta nupi ama chensilakibani haiduna pau tami pawado tabada thoibaga laisnaga do yengnei aduga makhoina hatkraba lembi sanagi thawai aduna makhoigi yum masida laktuna tamnaba soiduna oiramgani khanduna mathangi nonganbada amaiba ama kauraga yengansi haina aduna lembu imungda pusalakli adumna tawduna matamado haukhri mathangi nonganbadani amaiba thangkok to kauduna yum aduda tawribado kopna yenganki matamaduda amaiba thangkok nasu yum aduta kanagumba nupi amagi thawai amana tamaduna leiri maramaduna yum masida tamnariba thawai asina yum masidagi
ꯃꯤꯑꯣꯏ ꯈꯔꯒꯤ ꯊꯋꯥꯏ ꯄꯨꯕ ꯄꯥꯝꯂꯤ ꯑꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯀꯌꯥꯔꯛ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯑꯆꯧꯕ ꯁꯦꯟꯐꯝ ꯂꯧꯈ꯭ꯔꯕꯅꯤ ꯑꯗꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯈ꯭ꯔꯕꯁꯨ ꯈꯔ ꯐꯔꯨꯔꯕꯁꯨ ꯑꯃꯨꯛ ꯍꯦꯛꯇ ꯍꯧꯔꯛꯏ ꯍꯥꯏꯗꯨꯅ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯦꯝꯕꯅ ꯑꯃꯥꯏꯕ ꯆꯥꯎꯕꯗ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯐꯔꯦ ꯑꯗꯨꯝꯅ ꯋꯥꯔꯤ ꯈꯪꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯂꯒꯦꯀꯣ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕꯒꯤ ꯇꯧꯔꯤꯉꯩ ꯉꯁꯥꯏꯗꯒꯤ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯇꯥꯔꯤꯕ ꯄꯤꯌꯥꯏꯅꯨꯗꯣ ꯏꯃꯨꯡꯗꯒꯤ ꯄꯔꯞ ꯊꯣꯔꯛꯂꯒ ꯀꯞꯇꯨꯅ ꯀꯔꯤꯒꯤꯗꯃꯛ ꯅꯈꯣꯏꯅ ꯑꯗꯨꯛ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯇꯦꯡꯊꯥꯔꯛꯂꯤ ꯃꯗꯨꯗ ꯅꯠꯇꯅ ꯅꯈꯣꯏꯅ ꯂꯥꯏ ꯈꯔ ꯈꯣꯏꯔꯝꯂꯒ ꯊꯋꯥꯏ ꯑꯗꯨꯕꯨ ꯍꯦꯛꯇꯃꯛ ꯃꯥꯡꯍꯟꯕ ꯌꯥꯒꯗ꯭ꯔꯥ ꯊꯋꯥꯏ ꯑꯗꯨꯅ ꯄꯥꯝꯂꯤꯕ ꯄꯣꯠꯁꯛ ꯑꯗꯣ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯁꯨꯍꯟꯍꯜꯂꯣꯏ ꯂꯣꯏꯅꯃꯛ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯩꯃꯥꯏ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯒꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯊꯣꯏꯕ ꯂꯩꯁꯅꯥ ꯑꯃꯗꯤ ꯂꯦꯝꯕꯗꯣ ꯄꯨꯡꯉꯛ ꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯍꯩ ꯊꯋꯥꯏ ꯑꯗꯨ ꯏꯕꯦꯝ ꯑꯁꯤꯗ ꯆꯪꯂꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯏ ꯇꯩꯅꯕꯁꯤ ꯊꯨꯖꯤꯟꯗꯕ ꯌꯥꯔꯔꯣꯏ ꯀꯨꯏꯊꯈ꯭ꯔꯕꯗꯤ ꯏꯕꯦꯝ ꯑꯁꯤꯒꯤ ꯊꯋꯥꯏ ꯃꯥꯡꯂꯔꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯕꯅ ꯑꯣꯖꯥ ꯍꯧꯖꯤꯛꯃꯛ ꯄꯔꯞ ꯂꯣꯏꯁꯤꯟꯕꯤꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯄꯤꯌꯥꯏꯅꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯅꯅꯕ ꯍꯥꯏꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯪꯍꯨꯝ ꯑꯃꯨꯕ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯌꯥꯏꯅꯨꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯀꯣꯌꯦꯠ ꯇꯔꯦꯠꯂꯛ ꯌꯦꯠꯂꯤ ꯑꯗꯨꯒ ꯃꯈꯣꯡ ꯑꯗꯨꯗꯁꯨ ꯌꯦꯠꯁꯜꯂꯒ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯣ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯂꯛꯄ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯅꯨꯄꯤꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯇꯥꯕꯗ ꯅꯠꯇꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤ ꯑꯗꯨꯝꯅ ꯀꯞ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯇꯥꯔꯛꯄ ꯑꯗꯨꯗ ꯂꯦꯝꯕ ꯊꯣꯏꯕ ꯑꯃꯗꯤ ꯂꯩꯁꯅꯥ ꯃꯈꯣꯏꯗꯤ ꯀꯤꯕꯅ ꯂꯣꯏꯔꯤ ꯑꯗꯨꯒꯨꯝꯕ ꯁꯞꯇ꯭ꯔ ꯑꯗꯨꯗꯤ ꯃꯃꯥꯡꯊꯛꯇ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯧꯔꯛꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯆꯥꯎꯕꯗꯤ ꯃꯃꯤꯠ ꯆꯦꯖꯠ ꯑꯣꯏꯁꯤꯟꯗꯨꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯁꯣꯟꯕ ꯂꯦꯞꯇꯦ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯁꯣꯜꯂꯤꯕ ꯃꯈꯩ ꯁꯣꯝꯗ ꯄꯤꯌꯥꯏꯅꯨ ꯑꯗꯨꯗꯤ ꯁꯥꯊꯤꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯈꯨꯠꯀ ꯃꯈꯣꯡꯒꯗ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕ ꯂꯪꯍꯨꯝ ꯑꯗꯣ ꯄꯔꯞ ꯊꯥꯗꯠꯂꯒ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯏꯃꯨꯡ ꯑꯗꯨꯗ ꯍꯦꯛ ꯆꯦꯟꯁꯤꯟꯈꯤꯕꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯩ ꯑꯗꯨꯁꯨ ꯈꯪꯍꯧꯗꯅ ꯃꯨꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕ ꯊꯣꯏꯕ ꯑꯃꯗꯤ ꯂꯩꯁꯅꯥꯅ ꯄꯤꯌꯥꯏꯅꯨꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯃꯩ ꯃꯨꯠꯈꯤꯕ ꯑꯗꯨꯅ ꯄꯤꯌꯥꯏꯅꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜ ꯑꯗꯣ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯀꯥꯞꯇꯨꯅ ꯄꯤꯌꯥꯏꯅꯨꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯏ ꯁꯣꯝꯗ ꯑꯃꯥꯏꯕ ꯆꯥꯎꯕꯁꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏꯔꯣꯟ ꯀꯟꯅ ꯁꯣꯜꯂꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯆꯥꯛꯁꯪꯗ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯃꯅ ꯈꯤꯛ ꯅꯣꯛꯄꯒꯤ ꯃꯈꯣꯜꯅꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯩꯁꯅꯥꯅ ꯆꯥꯛꯁꯪꯗ ꯂꯩꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕꯗ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕ ꯑꯃꯗꯤ ꯂꯦꯝꯕꯗꯣ ꯆꯥꯛꯁꯪ ꯑꯗꯨꯗ ꯌꯥꯝꯅ ꯇꯞꯅ ꯆꯪꯂꯛꯏ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯌꯥꯝꯅ ꯇꯞꯅ ꯆꯪꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯒꯤ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡ ꯑꯗꯣ ꯈꯪꯍꯧꯗꯅ ꯊꯤꯡꯖꯤꯟꯈ꯭ꯔꯤ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯟꯈꯤꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯅꯕꯒꯤꯗꯃꯛꯇ ꯌꯨꯝꯖꯥꯎ ꯑꯗꯨ ꯇꯝꯅ ꯆꯦꯜꯂꯛꯏ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯆꯦꯜꯂꯛꯄꯗ ꯂꯩꯁꯅꯥꯒꯤ ꯃꯈꯣꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯗꯨꯅ ꯆꯤꯡꯕꯒꯨꯝ ꯈꯪꯄꯥꯏ ꯄꯥꯏꯗꯨꯅ ꯆꯤꯡꯈꯤ ꯑꯗꯨꯝꯅ ꯈꯪꯆꯤꯡ ꯆꯤꯡꯕꯗꯨꯗ ꯂꯩꯁꯅꯥꯗꯣ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯇꯨꯏ ꯑꯗꯨꯝꯅ ꯇꯨꯕꯗ ꯃꯈꯨꯠꯅ ꯉꯥꯛꯄꯗ ꯃꯈꯨꯠ ꯈꯨꯖꯦꯡꯁꯨ ꯇꯦꯛꯄꯒꯨꯝ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯤ ꯂꯩꯁꯅꯥꯗꯣ ꯑꯀꯟꯕ ꯆꯩꯅꯥꯈꯣꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯥꯛꯁꯪꯂꯣꯝꯗ ꯁꯣꯔꯣ ꯆꯤꯡꯈꯤꯕꯗꯣ ꯂꯦꯝꯕ ꯑꯃꯗꯤ ꯊꯣꯏꯕꯅꯁꯨ ꯎꯍꯧꯔꯤ ꯂꯦꯝꯕꯒ ꯊꯣꯏꯕꯒꯁꯨ ꯆꯥꯛꯁꯪ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯩꯒ ꯃꯝꯕꯗꯨꯗ ꯃꯈꯣꯏ ꯒ꯭ꯌꯥꯟꯃꯦꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯂꯦꯝꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯊꯣꯏꯕꯅ ꯆꯥꯛꯁꯪꯗ ꯍꯦꯛ ꯆꯦꯟꯁꯤꯜꯂꯛꯄꯒ ꯆꯥꯛꯁꯪꯒꯤ ꯊꯣꯡ ꯑꯗꯨꯗꯤ ꯂꯣꯟꯁꯤꯟꯈ꯭ꯔꯤ ꯃꯅꯨꯡꯗ ꯂꯩꯁꯅꯥꯗꯣ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ ꯃꯅꯨꯡꯗꯅ ꯂꯩꯁꯅꯥꯗꯣ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯆꯤꯡꯂꯝꯕ ꯑꯗꯣ ꯊꯥꯗꯣꯛꯈ꯭ꯔꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯂꯩꯁꯅꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯦꯝꯕ ꯑꯃꯗꯤ ꯊꯣꯏꯕꯕꯨ ꯀꯧꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯣꯏꯀꯧ ꯀꯧꯗꯨꯅ ꯃꯥꯗꯨꯅ ꯆꯠꯂꯤꯉꯩ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯁꯥꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯨꯔꯤ ꯂꯩꯁꯅꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯈꯨꯠ ꯑꯗꯣ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯏꯃꯥ ꯅꯪꯕꯨ ꯌꯥꯝꯅ ꯀꯤꯕ꯭ꯔꯅꯦ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯂꯩꯁꯅꯥ ꯈꯪꯂꯤ ꯀꯧꯔꯛꯂꯤꯕꯁꯦ ꯄꯤꯌꯥꯏꯅꯨ ꯅꯠꯇ꯭ꯔꯤ ꯃꯍꯥꯛꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯃꯃꯥꯒꯤ ꯌꯥꯊꯪꯒꯤꯗꯃꯛ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯂꯦꯝꯕꯤ ꯁꯅꯥꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯅ ꯏꯃꯥ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ ꯑꯣꯏꯕꯤꯃ ꯏꯃꯥ ꯂꯥꯟꯈ꯭ꯔꯦ ꯑꯗꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯎꯅꯗꯨꯅ ꯐꯝꯊꯔꯤ ꯑꯗꯨꯝꯅ ꯍꯦꯛ ꯐꯝꯊꯈꯤꯕꯒ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯋꯥꯡꯕꯗ ꯌꯥꯝꯅ ꯀꯟꯅ ꯆꯤꯡꯈꯠꯂꯤ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯂꯩꯁꯅꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯆꯥꯎꯕꯁꯨ ꯇꯥꯔꯤꯕꯅꯤ
ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯆꯥꯎꯗꯨꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯨꯗꯒꯤ ꯊꯤꯟꯗꯨꯅ ꯊꯣꯡ ꯑꯁꯤ ꯍꯥꯡꯉꯨ ꯑꯩ ꯆꯪꯂꯛꯂꯒ ꯊꯕꯛ ꯑꯗꯣ ꯐꯍꯟꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯊꯤꯜꯂꯤ ꯑꯗꯨꯝꯅ ꯊꯣꯡ ꯊꯤꯜꯂꯛꯄ ꯑꯗꯨꯗ ꯂꯦꯝꯕ ꯑꯃꯗꯤ ꯊꯣꯏꯕꯁꯨ ꯊꯣꯡ ꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯒ ꯊꯣꯡ ꯑꯗꯣ ꯍꯥꯡꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯊꯣꯡ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯅꯞꯁꯤꯟꯗꯨꯅ ꯂꯩꯈꯤꯕꯒꯨꯝ ꯍꯥꯡꯗꯣꯛꯄꯗ ꯄꯥꯛ ꯍꯦꯛ ꯌꯥꯗꯦ ꯃꯁꯤꯗꯒꯤꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯊꯣꯡ ꯑꯗꯣ ꯅꯝꯗꯅ ꯍꯥꯡꯗꯣꯛꯂꯤ ꯑꯃꯥꯏꯕ ꯆꯥꯎꯕꯁꯨ ꯊꯣꯡ ꯑꯗꯨꯅ ꯍꯦꯛ ꯍꯥꯡꯕꯒ ꯏꯃꯨꯡꯗ ꯁꯠ ꯂꯥꯎꯅ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯆꯥꯛꯁꯪꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯅꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯐꯛꯀꯥꯏꯅꯅꯕ ꯍꯣꯠꯅꯔꯤ ꯃꯅꯨꯡꯗꯨꯅ ꯂꯩꯁꯅꯥꯗꯣ ꯃꯁꯝ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯄꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯩꯅꯥ ꯈꯥꯡꯂꯤ ꯑꯗꯨꯝꯅ ꯃꯁꯝ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯝꯕꯗꯒꯤ ꯃꯁꯥꯗꯣ ꯈꯪꯊꯥ ꯊꯥꯗꯣꯔꯛꯏ ꯑꯗꯨꯝꯅ ꯊꯥꯗꯣꯔꯛꯄꯗ ꯂꯩꯕꯥꯛ ꯇꯥꯗꯅ ꯄꯥꯏꯈꯠꯇꯨꯅ ꯂꯩꯔꯝꯕ ꯃꯁꯥꯗꯣ ꯂꯩꯃꯥꯏꯗ ꯕꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯇꯥꯔꯛꯏ ꯂꯩꯁꯅꯥꯗꯣ ꯃꯥꯗꯨꯅ ꯃꯌꯥꯝꯅ ꯊꯣꯡ ꯊꯤꯜꯂꯤꯕ ꯐꯛꯀꯥꯏꯅꯅꯕ ꯇꯧꯔꯤꯕ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ ꯑꯗꯣꯝꯗ ꯄꯔꯞ ꯄꯔꯞ ꯀꯨꯞꯁꯤꯠ ꯂꯥꯛꯇꯨꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟꯗ ꯊꯧꯔꯕ ꯊꯥꯡ ꯑꯃꯅ ꯈꯪꯊꯤꯟ ꯊꯤꯜꯂꯛꯏ ꯑꯗꯨꯝꯅ ꯊꯥꯡ ꯑꯗꯨꯅ ꯊꯤꯜꯂꯛꯄꯒꯤ ꯆꯩꯅꯥꯈꯨꯜ ꯑꯗꯨꯅ ꯂꯩꯁꯅꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯃꯗꯨꯗ ꯅꯠꯇꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯉꯛꯁꯝ ꯑꯗꯨꯗ ꯊꯥꯡ ꯑꯗꯨꯅꯁꯨ ꯂꯦꯟꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯗꯨꯅ ꯃꯁꯥꯗꯣ ꯐ꯭ꯔꯪ ꯐ꯭ꯔꯪ ꯀꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯁꯤꯔꯤ ꯑꯗꯨꯝꯅ ꯂꯩꯁꯅꯥꯅ ꯍꯦꯛ ꯁꯤꯕꯒ ꯊꯣꯡ ꯑꯗꯣ ꯈꯪꯍꯥꯡ ꯍꯥꯡꯗꯣꯔꯛꯏ ꯊꯣꯡ ꯑꯗꯣ ꯍꯦꯛ ꯍꯥꯡꯕꯒ ꯌꯨꯝꯒꯤ ꯃꯩ ꯑꯗꯨꯁꯨ ꯂꯥꯛꯂꯤ ꯃꯩ ꯂꯥꯛꯄ ꯑꯗꯨꯗ ꯄꯨꯡꯉꯥꯟ ꯉꯥꯜꯂꯕ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯇꯧꯔꯝꯂꯤꯕ ꯑꯗꯨꯗꯤ ꯂꯦꯝꯕ ꯑꯃꯗꯤ ꯊꯣꯏꯕꯅ ꯎꯕꯗ ꯑꯃꯨꯛꯇꯣꯏꯕ ꯀꯤꯕꯅ ꯂꯣꯏꯔꯤ ꯌꯥꯝꯅ ꯀꯟꯅꯁꯨ ꯂꯥꯎꯈꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯑꯩꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯊꯥꯗꯣꯛꯀꯅꯨ ꯍꯥꯏꯔꯒ ꯅꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯊꯥꯗꯣꯛꯂꯨꯔꯤꯕꯅꯣ ꯅꯈꯣꯏꯅ ꯊꯥꯗꯣꯛꯂꯝꯗ꯭ꯔꯕꯗꯤ ꯏꯕꯦꯝꯃ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯁꯤ ꯀꯜꯂꯝꯕꯁꯨ ꯌꯥꯕꯅꯤ ꯃꯗꯨꯗ ꯂꯦꯝꯕꯅ ꯑꯣꯖꯥꯃꯥꯏꯕꯅ ꯀꯤꯕꯤꯕ ꯂꯪꯍꯨꯝꯗꯣ ꯊꯨꯗꯠꯂꯒ ꯆꯦꯟꯈꯤꯕꯅꯤ ꯑꯣꯏ ꯃꯍꯥꯛꯅ ꯆꯦꯟꯈꯤꯕꯗꯨ ꯅꯈꯣꯏꯅ ꯐꯥꯒꯗꯕꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯊꯋꯥꯏ ꯑꯃ ꯂꯧꯕ ꯍꯧꯈ꯭ꯔꯦꯗꯅ ꯐꯔꯦ ꯁꯤꯈ꯭ꯔꯕꯗꯤ ꯁꯤꯈ꯭ꯔꯦ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯕꯗꯨ ꯂꯣꯏꯁꯤꯟꯗꯕꯗꯤ ꯌꯥꯔꯔꯣꯏ ꯈꯖꯤꯛꯇ ꯉꯥꯏꯔꯕꯅꯤ ꯐꯔꯦ ꯅꯈꯣꯏ ꯃꯄꯥꯟꯗ ꯂꯣꯏꯅꯃꯛ ꯊꯣꯔꯛꯂꯣ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯄꯥꯟꯗ ꯂꯣꯏꯅꯃꯛ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯋꯥꯏ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯑꯃꯠꯇ ꯁꯣꯛꯂꯨꯔꯒꯅꯨ ꯍꯥꯏꯕꯗꯒꯤꯗꯤ ꯃꯈꯣꯏ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯣ ꯃꯈꯥ ꯆꯠꯊꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯣ ꯃꯈꯥ ꯆꯠꯊꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯗꯣ ꯊꯣꯡ ꯑꯗꯨꯗ ꯍꯥꯡꯗꯣꯛꯂꯒ ꯑꯊꯧꯕ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯃꯁꯥꯗꯣ ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯩꯔꯒ ꯇꯞꯅ ꯑꯃꯨꯛ ꯊꯣꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯂꯦꯝꯕꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯑꯣꯖꯥꯃꯥꯏꯕ ꯊꯣꯛꯂꯛꯑꯦ ꯄꯤꯌꯥꯏꯅꯨꯁꯦ ꯊꯥꯡ ꯄꯥꯏꯔꯒ ꯊꯣꯛꯂꯛꯑꯦ ꯍꯥꯏꯗꯨꯅ ꯂꯥꯎꯏ ꯆꯥꯎꯕꯗ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯏ ꯃꯍꯥꯛꯅ ꯍꯦꯛ ꯂꯩꯊꯣꯔꯛꯄꯒ ꯄꯤꯌꯥꯏꯅꯨꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯐꯟ ꯂꯥꯎꯅ ꯆꯣꯡꯁꯤꯜꯂꯛꯏ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯆꯔꯝꯗ ꯃꯦꯠꯂꯤ ꯑꯗꯨꯒ ꯊꯥꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯕꯨꯛꯇ ꯊꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯁꯥꯐꯨ ꯀꯟꯅ ꯃꯈꯨꯠ ꯑꯗꯣ ꯍꯥꯏꯊꯔꯛꯏ ꯑꯗꯨꯕꯨ ꯃꯕꯨꯛ ꯌꯧꯔꯝꯗꯥꯏꯗ ꯆꯞ ꯂꯦꯞꯄꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯕꯗꯤ ꯃꯤꯍꯨꯟ ꯆꯤꯡꯈꯠꯈꯤꯗꯨꯅ ꯃꯅꯥ ꯆꯞ ꯆꯨꯡꯈꯠꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯣꯔ ꯍꯣꯟꯗꯨꯅ ꯈꯥꯡꯂꯤ ꯇꯧꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨ ꯁꯣꯔ ꯀꯟꯅ ꯍꯣꯜꯂꯒ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯈꯠꯂꯛꯂꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯦꯝꯕ ꯑꯃꯗꯤ ꯊꯣꯏꯕꯁꯨ ꯄꯥꯈꯠꯈꯤꯕꯅ ꯃꯥꯡꯒꯣꯜ ꯀꯥꯆꯤꯟꯗ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯤ ꯑꯗꯨꯝꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯗꯣ ꯂꯦꯝꯕꯗ ꯃꯃꯥꯏ ꯁꯠ ꯂꯩꯁꯟꯗꯨꯅ ꯌꯦꯡꯂꯛꯏ ꯃꯁꯤꯗꯒꯤꯗꯤ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩ ꯀꯤꯔꯤꯗꯨꯕꯣ ꯂꯦꯝꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩ ꯀꯤꯔꯤꯗꯨꯕꯣ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯂꯦꯝꯕꯅ ꯈꯪꯂꯤ ꯍꯧꯖꯤꯛꯇꯤ ꯄꯤꯌꯥꯏꯅꯨ ꯑꯁꯦ ꯂꯦꯝꯕꯤꯁꯅꯥꯒꯤ ꯊꯋꯥꯏ ꯆꯪꯂꯦ ꯍꯥꯏꯕꯗꯨ ꯃꯗꯨꯗ ꯂꯦꯝꯕꯅ ꯈꯣꯏꯔꯝꯗꯨꯅ ꯂꯦꯝꯕꯤꯁꯅꯥ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯅꯉꯣꯟꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯗꯨꯝꯅ ꯍꯥꯏꯗꯨꯅ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯈꯣꯏꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯅ ꯂꯦꯝꯕꯗ ꯍꯥꯏꯌꯨ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯈꯤꯕꯗꯣ ꯀꯔꯤ ꯃꯔꯝꯒꯤꯅೋ ꯑꯩ ꯅꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅೋ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯦꯝꯕꯅ ꯑꯩ ꯍꯥꯏꯒꯦ ꯅꯪ ꯌꯨꯝꯗ ꯄꯨꯁꯟꯕꯁꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯦ ꯑꯗꯨꯒ ꯅꯪꯅ ꯌꯨꯝꯗ ꯍꯟꯈꯤꯕꯁꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯦ ꯑꯗꯨꯅ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯍꯥꯠꯈꯤꯕꯅꯤ ꯑꯩꯉꯣꯟꯗ ꯑꯌꯦꯠꯄ ꯑꯣꯏꯔꯦ ꯈꯟꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯑꯣꯏꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯨꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯊꯋꯥꯏ ꯆꯪꯂꯕ ꯄꯤꯌꯥꯏꯅꯨꯗꯣ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯛꯂꯤ ꯑꯗꯨꯒ ꯅꯪ ꯈꯛꯇꯔꯣ ꯏꯃꯥ ꯄꯥꯕꯨꯡ ꯅꯨꯡꯁꯤꯔꯤꯕꯁꯤꯕꯣ ꯑꯩꯒꯤꯗꯤ ꯏꯃꯥ ꯂꯩꯇꯕ꯭ꯔꯣ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯏꯃꯥꯗꯣ ꯑꯉꯥꯎꯕꯤꯒꯨꯝ ꯂꯩꯔꯤ ꯅꯪ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ ꯅꯪꯒꯨꯝꯕ ꯐꯠꯇꯕ ꯃꯤꯁꯤꯗꯤ ꯑꯩꯒꯤ ꯏꯈꯨꯠꯃꯛꯅ ꯍꯥꯠꯀꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯝꯕꯒꯤ ꯊꯕꯥꯛ ꯑꯗꯨꯗ ꯊꯥꯡ ꯑꯗꯨꯅ ꯊꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯗꯣ ꯌꯥꯝꯅ ꯀꯟꯅ ꯆꯩꯅꯥꯈꯣꯟ ꯈꯥꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝꯗꯅ ꯂꯩꯋꯥ ꯁꯣꯟꯕ ꯂꯦꯞꯇꯕ ꯆꯥꯎꯕꯅ ꯌꯥꯝꯅ ꯀꯟꯅ ꯂꯩꯋꯥ ꯁꯣꯜꯂꯕꯒꯤ ꯇꯨꯡꯗ ꯃꯈꯨꯠꯅ ꯄꯥꯏꯔꯛꯄ
ꯑꯉꯥꯡꯕ ꯁꯤꯟꯗꯨꯔ ꯑꯃꯅ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯪꯒꯟ ꯂꯣꯝꯗ ꯆꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯄꯤꯌꯥꯏꯅꯨꯗꯣ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯂꯒ ꯑꯃꯥꯏꯕ ꯆꯥꯎꯕꯗ ꯊꯥꯡ ꯑꯗꯨ ꯊꯤꯟꯒꯦ ꯍꯥꯏꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯄꯗꯗꯤ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯤꯟꯗꯨꯔ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯆꯥꯏꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯄꯤꯌꯥꯏꯅꯨꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯊꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯩ ꯂꯥꯏꯁꯦ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯃꯁꯤꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯇꯥꯁꯜꯂꯨ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯊꯣꯏꯕꯒ ꯑꯃꯥꯏꯕ ꯆꯥꯎꯕꯒꯅ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯄꯔꯞ ꯇꯥꯁꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯃꯈꯣꯏꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯃꯩ ꯊꯥꯕ ꯍꯧꯔꯛꯂꯤ ꯃꯗꯨꯗ ꯅꯠꯇꯅ ꯄꯤꯌꯥꯏꯅꯨꯅ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯁꯨ ꯃꯩ ꯊꯥꯕ ꯑꯗꯨꯗ ꯌꯥꯎꯍꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯀꯟꯅ ꯈꯦꯛ ꯂꯥꯎꯗꯨꯅ ꯑꯀꯤꯕꯒꯤ ꯁꯞꯇ꯭ꯔ ꯀꯌꯥ ꯑꯃ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯊꯣꯏꯕꯗꯤ ꯇꯨꯡ ꯃꯥꯡ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯂꯥꯏꯔꯣꯟ ꯑꯗꯣ ꯁꯣꯟꯗꯨꯅ ꯃꯩ ꯑꯁꯨꯝ ꯊꯥꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯩ ꯊꯥꯕ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯤ ꯑꯗꯨꯝꯅ ꯃꯩ ꯊꯥꯕ ꯂꯣꯏꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯊꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯨꯡꯉꯣ ꯊꯣꯏꯕ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯂꯦꯝꯕꯁꯤ ꯗꯣꯛꯇꯔꯗ ꯄꯨꯈꯠꯇꯨꯅ ꯑꯃꯨꯛꯇꯪ ꯂꯥꯌꯦꯡꯅꯅꯕ ꯇꯧ ꯂꯣꯏꯁꯤꯟꯈ꯭ꯔꯕꯗꯤ ꯃꯍꯥꯛꯁꯨ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯊꯣꯏꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯃꯆꯥꯅꯨꯄꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯒꯗ꯭ꯔꯥ ꯃꯩ ꯃꯀꯣꯛ ꯈꯪꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯃꯥꯒ ꯂꯣꯏꯅꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯂꯦꯝꯕꯕꯨ ꯑꯃꯥꯏꯕ ꯆꯥꯎꯕꯒ ꯇꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈ꯭ꯔꯦ ꯌꯨꯝ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯛꯂꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯇꯝ ꯊꯦꯡꯊꯈꯤꯕꯅ ꯂꯦꯝꯕꯁꯨ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯤ ꯊꯣꯏꯕ ꯇꯧꯐꯝ ꯈꯪꯗꯅ ꯃꯆꯥꯅꯨꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯌꯨꯝꯗ ꯄꯨꯊꯔꯛꯈꯤ ꯑꯗꯨꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯌꯨꯝ ꯑꯗꯨꯗ ꯇꯧꯔꯝꯂꯤꯕ ꯑꯗꯣ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯂꯤ ꯈꯔ ꯑꯃꯅꯗꯤ ꯃꯈꯣꯏꯅ ꯂꯦꯝꯕꯤ ꯁꯅꯥꯕꯨ ꯌꯥꯝꯅ ꯑꯣꯠ ꯅꯩꯗꯨꯅ ꯍꯥꯠꯈꯤꯕ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯀꯂꯛ ꯄꯦꯜꯂꯤ ꯍꯥꯏꯗꯨꯅ ꯂꯤꯝꯐꯨꯁꯨ ꯉꯥꯡꯅꯔꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯊꯣꯏꯕ ꯃꯌꯥꯝꯅ ꯇꯧꯕꯗꯣ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯂꯦꯝꯕ ꯑꯃꯗꯤ ꯂꯩꯁꯅꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕు ꯀꯨ ꯑꯃꯃꯝꯗ ꯍꯥꯞꯇꯨꯅ ꯍꯧꯅꯕꯤ ꯃꯇꯨꯡꯏꯟꯅ ꯄꯣꯠꯂꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯄꯣꯠꯂꯣꯏꯕ ꯑꯗꯣ ꯅꯤꯡꯊꯤꯅ ꯂꯣꯏꯔꯝꯂꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ ꯃꯗꯨꯒꯤꯗꯃꯛ ꯅꯤꯟꯗꯥ ꯇꯧꯔꯨꯅꯨ ꯃꯥꯅ ꯇꯧꯖꯔꯨꯕ ꯊꯕꯛ ꯑꯗꯨꯅ ꯃꯥꯏꯊꯤꯖꯕꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯁꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯂꯩꯇꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯒꯤ ꯈꯜꯂꯨꯔꯕꯗꯤ ꯁꯤꯈꯤꯕ ꯑꯗꯨꯅ ꯃꯇꯤꯛ ꯆꯥꯔꯕꯅꯤ ꯈꯟꯗꯨꯅ ꯃꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯁꯣꯔꯥꯠ ꯍꯦꯛ ꯂꯣꯏꯕꯒ ꯃꯄꯥꯝꯗ ꯍꯟꯈꯤꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯕꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯛ ꯊꯤꯡꯗꯨꯅ ꯑꯣꯖꯥ ꯑꯃꯥꯏꯕ ꯆꯥꯎꯕ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯆꯥꯎꯕ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯔꯛꯄꯗꯗꯤ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯉꯧꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯩ ꯀꯔꯤ ꯋꯥꯠꯂꯤꯕꯒꯤꯅꯦ ꯅꯪꯕꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯦꯝꯕꯤ ꯁꯅꯥꯅ ꯑꯣꯖꯥ ꯃꯥꯏꯕꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯒꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯂꯩꯔꯝꯂꯦꯟꯗ ꯁꯥꯇꯤ ꯐꯪꯗꯨꯅ ꯆꯠꯂꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯣꯖꯥꯅ ꯑꯩꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯒꯤ ꯉꯝꯖꯔꯤꯕꯅꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯃꯗꯨꯒꯤꯗꯃꯛ ꯊꯣꯏꯅ ꯈꯜꯂꯨꯔꯒꯅꯨꯀꯣ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯜꯂꯦ ꯍꯥꯏꯔꯒ ꯐꯔꯅꯕ ꯍꯥꯏꯗꯅ ꯑꯃꯥꯏꯕꯩ ꯇꯥꯟꯅꯔꯤꯕ ꯃꯈꯣꯏꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯈꯤꯒꯅꯤ ꯐꯔꯦ ꯅꯪꯁꯨ ꯂꯩꯔꯝꯂꯦꯟꯗ ꯍꯜꯂꯣ ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯃ ꯍꯥꯏꯕꯗꯨ ꯂꯩꯔꯝꯂꯕꯗꯤ ꯃꯊꯪꯒꯤ ꯃꯄꯣꯛꯇꯗꯤ ꯅꯍꯥꯛ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯕ ꯑꯣꯏꯌꯨꯀꯣ ꯆꯠꯂꯣ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯦꯝꯕꯤ ꯁꯅꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯃꯥꯡꯈ꯭ꯔꯤꯗꯨꯅ ꯂꯩꯆꯤꯟ ꯃꯔꯛꯇ ꯇꯤꯟꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯆꯥꯎꯕꯁꯨ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯈꯤ ꯑꯃꯥꯏꯕ ꯆꯥꯎꯕꯒ ꯂꯦꯝꯕꯤ ꯁꯅꯥꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯉꯔꯥꯡ ꯅꯍꯥꯟ ꯃꯍꯥꯛꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯨꯗ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯊꯋꯥꯏ ꯑꯗꯣ ꯃꯄꯥꯡꯒꯜ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯂꯩꯋꯥ ꯑꯗꯣ ꯁꯣꯟꯈꯤꯕꯅꯤ ꯇꯧꯔꯤꯕ ꯑꯗꯣ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯇꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯈꯤꯕ ꯅꯠꯇꯦ ꯂꯦꯝꯕ ꯑꯃꯗꯤ ꯂꯦꯝꯕꯒꯤ ꯃꯄꯥ ꯊꯣꯏꯕ ꯑꯃꯗꯤ ꯃꯃꯥ ꯂꯩꯁꯅꯥꯗꯅ ꯊꯋꯥꯏ ꯑꯗꯣ ꯇꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯈꯣꯏꯔꯝꯒꯗꯣꯔꯤꯕꯅꯤ ꯍꯥꯏꯖꯤꯜꯂꯒ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯊꯋꯥꯏ ꯑꯗꯣ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯕꯅꯤ
ꯑꯃꯔꯣꯝꯗ ꯑꯃꯥꯏꯕ ꯆꯥꯎꯕꯁꯤ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯃꯥꯟꯅꯕꯤ ꯂꯥꯏꯖꯒꯤ ꯃꯄꯥꯕꯨꯡꯅꯤ꯫ ꯃꯍꯥꯛꯅꯁꯨ ꯂꯦꯝꯕꯤ ꯁꯅꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯃꯆꯥꯗ ꯃꯆꯥꯒꯨꯝ ꯌꯦꯡꯖꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯂꯦꯝꯕꯤ ꯁꯅꯥꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤ ꯁꯅꯥꯕꯨ ꯍꯥꯠꯈꯤꯕ ꯃꯤ ꯑꯗꯣ ꯃꯍꯥꯛꯅ ꯍꯦꯛ ꯈꯪꯕꯒ ꯃꯥꯕꯨꯁꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ, ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯧꯗꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯁꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯦꯝꯕꯅ ꯃꯆꯤꯟꯅ ꯊꯣꯛꯅ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯗꯣꯔꯛꯄ ꯑꯗꯨꯗ ꯉꯁꯤꯗꯤ ꯂꯃꯟ ꯈꯨꯝꯕ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯗꯨꯅ ꯃꯍꯥꯛꯅ ꯂꯦꯝꯕ ꯑꯃꯗꯤ ꯂꯩꯁꯅꯥꯕꯨ ꯍꯥꯠꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯊꯕꯛ ꯑꯗꯨꯗ ꯌꯥꯎꯈꯤꯗꯕ ꯊꯣꯏꯕꯕꯨꯅ ꯈꯛꯂꯝꯕꯅꯤ꯫ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯆꯥꯎꯕꯅ ꯃꯇꯦꯡ ꯄꯥꯡꯕꯗꯒꯤ ꯂꯦꯝꯕꯤ ꯁꯅꯥꯅ ꯂꯦꯝꯕ ꯑꯃꯗꯤ ꯂꯩꯁꯅꯥꯕꯨ ꯍꯥꯠꯄ ꯉꯝꯖꯈꯤꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯥꯟꯇꯤ ꯐꯪꯗ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯅ ꯁꯥꯟꯇꯤ ꯐꯪꯈꯤꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯈꯣꯏꯔꯝꯂꯝꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯈ꯭ꯔꯦ꯫ ꯑꯃꯥꯏꯕ ꯆꯥꯎꯕꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯍꯥꯠꯈꯤꯕꯒꯤ ꯅꯤꯡꯉꯝꯗꯅ ꯂꯩꯕꯗꯣ ꯃꯩꯆꯥꯛ ꯃꯨꯠꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫